ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯖꯒꯣꯏ ꯏꯁꯩꯒꯤ ꯂꯝꯗ ꯍꯦꯟꯅ ꯍꯩꯅꯖꯕ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯕ ꯑꯁꯤꯒꯨꯝꯅ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯦꯟꯖꯣꯏ ꯌꯣꯔ ꯁ꯭ꯇꯗꯤꯁ ꯑꯦꯟ ꯑꯦꯛꯖꯥꯝ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯒꯦꯁꯠ ꯑꯃꯛꯆꯝ ꯗꯦꯕꯂꯥ ꯗꯦꯕꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯦꯗꯚꯥꯏꯖꯔ ꯑꯦꯟड ꯄꯦꯔꯦꯟꯇꯤꯡ ꯀꯣꯆ ꯃꯦꯗꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ Thank you. ꯃꯦꯗꯥꯝꯒꯤ ꯑꯍꯥꯟꯕꯁꯤꯗꯤ ꯃꯦꯗꯥꯝꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯃꯤ ꯇꯤꯚꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯃꯤ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯃꯛꯆꯝ ꯗꯦꯕꯂꯥ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯦꯗꯚꯥꯏꯖꯔ ꯑꯦꯟड ꯄꯦꯔꯦꯟꯇꯤꯡ ꯀꯣꯆ ꯑꯩꯍꯥꯛꯀꯤ ꯂꯩꯐꯝꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯊꯥꯡꯖꯝ ꯂꯩꯔꯛ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯃꯦꯃꯣꯔꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯄꯦꯔꯦꯟꯇꯤꯡ ꯋꯥꯔꯛꯁꯣꯞ ꯄꯥꯡꯊꯣꯛꯆꯔꯤ ꯑꯩꯍꯥꯛꯀꯤ ꯑꯣꯐꯤꯁꯅ ꯀꯣꯡꯕ ꯕꯖꯥꯔ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯑꯦꯁꯊꯦꯇꯤꯛ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯍꯥꯟꯕꯗ ꯃꯦꯗꯥꯝꯗ ꯀ꯭ꯋꯦꯁꯟ ꯑꯃ ꯍꯥꯟꯅ ꯍꯪꯖꯒꯦ ꯃꯦꯗꯥꯝ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯅꯍꯥꯁꯤꯡꯁꯤꯅ ꯁ꯭ꯇꯨꯗꯦꯟꯠ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯀꯪꯀꯔ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯃꯦꯗꯥꯝꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯆꯦꯂꯦꯟꯖꯦꯁꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯂꯦꯛ ꯑꯣꯐ ꯏꯟꯇꯔꯦꯁ ꯏꯟ ꯁ꯭ꯇꯗꯤ ꯑꯗꯩꯗꯤ ꯂꯦꯛ ꯑꯣꯐ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯛ ꯑꯣꯐ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯑꯗꯒꯤ ꯁꯕꯖꯦꯛ ꯀꯤꯕ ꯁꯕꯖꯦꯛ ꯐꯣꯕꯤꯌꯥ ꯑꯗꯩ ꯑꯦꯛꯖꯥꯝꯁꯨ ꯀꯤꯕ ꯑꯦꯛꯖꯥꯝ ꯐꯦꯁ ꯇꯧꯕ ꯀꯤꯕ ꯁꯤꯒꯤ ꯀꯃꯟ ꯆꯦꯂꯦꯟꯖꯦꯁꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯊꯦꯡꯅꯩ ꯑꯌꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯃꯦꯗꯥꯝꯅ ꯀꯃꯟ ꯆꯦꯂꯦꯟꯖꯦꯁꯁꯤꯡꯁꯤꯗ ꯃꯣꯏꯅ ꯐꯣꯕꯤꯌꯥ ꯏꯟ ꯁꯕꯖꯦꯛ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯑꯀꯤꯕ ꯂꯩꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯁꯣꯜቭ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯐꯒꯅꯤ ꯍꯥꯏꯖꯒꯦ ꯀꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁꯇ ꯊꯦꯡꯅꯖꯔꯤꯁꯦ ꯃꯦꯖꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯟꯁꯔꯟꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯀꯔꯝꯅ ꯄꯥꯒꯅꯤ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯀꯔꯝꯅ ꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦꯕ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯦꯃꯣꯔꯥꯏꯖ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯥꯛꯄꯤꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯅ ꯄꯔꯥꯁꯦ ꯐꯥꯗ꯭ꯔꯦꯅ ꯍꯪꯕ ꯑꯩ ꯄꯥꯔꯁꯨ ꯀꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯃꯃꯥ ꯃꯄꯥꯗ ꯆꯪꯉꯒ ꯍꯪꯕ ꯀꯥꯟꯗ ꯑꯅꯤꯔꯛ ꯄꯥꯎ ꯍꯟꯖꯟ ꯍꯟꯖꯟꯅ ꯄꯥꯎ ꯐꯥꯖꯅꯤ ꯍꯥꯏ ꯑꯗꯨꯁꯨ ꯐꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯏꯌꯨ ꯑꯗꯨꯝ ꯍꯩꯖꯔꯛꯀꯅꯤ ꯍꯥꯏ ꯏꯕ ꯄꯥꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯛꯄꯤꯌꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯦꯃꯣꯔꯥꯏꯖ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯇꯥꯛꯄꯤꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯗꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯏꯞ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯣꯁꯦꯁ ꯇꯣꯡꯉꯥꯜꯂꯦ ꯑꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯣꯜꯗꯔ ꯁꯦꯝꯃꯒ ꯑꯗꯨꯒꯤ ꯇꯥꯏꯞ ꯇꯧꯔꯤꯕ ꯃꯦꯇꯔꯤꯌꯦꯜꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯞ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯐꯣꯜꯗꯔ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜ ꯑꯦꯁ ꯅꯝꯃꯒ ꯁꯦꯞ ꯇꯧꯕꯁꯤꯁꯨ ꯄ꯭ꯔꯣꯁꯦꯁ ꯇꯣꯡꯉꯥꯜꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯇꯥꯏꯞ ꯇꯧꯔꯦ ꯐꯣꯜꯗꯔ ꯁꯦꯝꯃꯦ ꯑꯗꯨꯒ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯍꯞꯇꯥ ꯑꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯔꯆ ꯇꯧꯕ ꯀꯥꯟꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯐꯥꯏꯜꯁꯦ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯐꯥꯏꯜꯁꯦ ꯗꯖꯟ ꯑꯦꯛꯖꯤꯁ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯐꯥꯏꯜꯗꯣ ꯐꯪꯗꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ ꯃꯦꯃꯣꯔꯤꯁꯦ ꯂꯦꯞꯇꯣꯞ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔ ꯃꯦꯃꯣꯔꯤꯁꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯃꯥꯏꯅ ꯇꯥꯏꯞ ꯇꯧꯅꯤ ꯀꯃꯥꯏꯅ ꯐꯣꯜꯗꯔ ꯁꯦꯝꯅꯤꯗꯤ ꯇꯥꯛꯑꯒ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯅꯤ ꯇꯥꯍꯧꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯁꯔꯆ ꯇꯧꯕ ꯀꯥꯟꯗ ꯕ꯭ꯔꯦꯟꯁꯤꯗ ꯉꯁꯥꯏꯒꯤ ꯐꯥꯏꯜꯗꯣ ꯑꯦꯛꯖꯤꯁ ꯊꯣꯛꯂꯛꯇꯕꯅꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯥꯎꯔꯦ ꯈꯣꯠꯂꯦ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯄꯦꯔꯦꯟꯁꯅ ꯃꯦꯟꯂꯤ ꯀꯃꯟ ꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯉꯥꯡꯁꯦ ꯄꯥꯔꯁꯨ ꯀꯥꯎꯏ ꯃꯣꯏ ꯃꯦꯃꯣꯔꯤꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯃꯦꯃꯣꯔꯤ ꯐꯠꯇꯕ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯃꯦꯃꯣꯔꯤꯗꯣ ꯁꯦꯞ ꯇꯧꯍꯧꯗꯕꯅꯦꯕ ꯁꯦꯞ ꯇꯧꯍꯧꯕ ꯍꯥꯏꯕꯗꯤ ꯃꯦꯃꯣꯔꯥꯏꯖꯦꯁꯟ ꯇꯦꯛꯅꯤꯛ ꯑꯅ ꯁ꯭ꯇꯦꯞ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯇꯥꯛꯇꯕꯅꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯗꯣ ꯃꯦꯗꯥꯝꯅ ꯃꯦꯃꯣꯔꯥꯏꯖꯦꯁꯟ ꯇꯦꯛꯅꯤꯛ ꯈꯔ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯃꯦꯃꯣꯔꯥꯏꯖꯦꯁꯟ ꯇꯦꯛꯅꯤꯛꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯀꯔꯝ ꯍꯥꯏꯅ ꯃꯦꯃꯣꯔꯤꯁꯤꯗ ꯅꯤꯡꯁꯤꯡꯉꯒ ꯂꯩꯅꯕ ꯑꯗꯨꯒꯤ ꯇꯦꯛꯅꯤꯛꯇꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯁ꯭ꯇꯗꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤꯗ 4 ꯁ꯭ꯇꯦꯞ ꯄ꯭ꯔꯣꯁꯦꯁ ꯆꯪꯉꯦ ꯑꯍꯥꯟꯕꯗ ꯔꯤꯗꯤꯡ ꯑꯅꯤꯁꯨꯕꯗ ꯔꯥꯏꯇꯤꯡ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯦꯃꯣꯔꯥꯏꯖꯦꯁꯟ ꯃꯔꯤꯁꯨꯕꯗ ꯃꯦꯃꯣꯔꯥꯏꯁ ꯀꯣꯟꯁꯦꯞꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕ ꯀꯩꯅꯣꯗꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯐ ꯃꯦꯃꯣꯔꯥꯏꯁ ꯀꯣꯟꯁꯦꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯃꯣꯔꯥꯏꯖꯦꯁꯟꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯦꯞꯁꯦ ꯃꯦꯃꯣꯔꯥꯏꯖꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯐ ꯃꯦꯃꯣꯔꯥꯏꯁ ꯀꯣꯟꯁꯦꯞꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯦꯞ ꯃꯔꯤ ꯈꯥꯏꯗꯣꯔꯦꯀꯣ ꯑꯍꯥꯟꯕꯗ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯃꯊꯪꯗ ꯃꯦꯃꯣꯔꯤ ꯇ꯭ꯔꯦꯁ ꯑꯗꯨꯒ ꯁ꯭ꯇꯣꯔꯦꯖ ꯑꯍꯨꯝꯁꯨꯕꯗ ꯔꯤꯀꯣꯜ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯒꯗꯤ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯗꯣ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕ ꯍꯥꯟꯅ ꯈꯪꯕ ꯍꯥꯏꯕ
example da akhoi na bazar da chapa kan da ju mi thousands of face ne ba akhoi na thengnai si lambi da ubada da imana bi khak lambi side ta chatloba je akhoi adu da hapta matung da ju ma ji thengna ba kan da dum hai ni ningjang ni ba anang adu gi ma kaino da nongma thengna ba ui aina du chatloba du hai ba je adu da familiar oi ni ma je adu no mi to da thousands of faces akhoi na thengna ba mayam do loina mang gram ne ba adu familiar oi ba ma du de dum akhoi na ningjang ga leidana adu na subject so akhoi na hana kaino je topic se familiar oi ba ma changi ba adu na akhoi na advice tawri je angang sing je da read one day before hai ba haidi ozana hayang para tak to ri hai tar ga ding asi je han akhoi na pathok pa lyric se awat lingai da akhoi na familiar oi thok ma ga ga sakhang mai khang na ba hai ba je familiar je akhoi gi memorization gi magi step sing ne ba dagi ani suba da memory trace hai ko memory trace ina akhoi na kaino tawri ba se akhoi 5 senses ta gi akhoi gi memory je neurons kana adu di step khara lai khare ko isam sam na hai ba da 5 senses ta gi akhoi information je low raga kaino da brain je da akhoi na pu doi ne ba adu gi marak si da akhoi na involvement hai ko haidi fazana aina concentration ta hodra ba involve ta hodra ga di memory do marak ta akhoi gi information do marak ta mangra ni ba samna harabada akhoi TV mobile kana sanari ngai da background da gi natraga mama na like paro kholo na maning de kaino ma ngangak pa kan akhoi na ta hoda ba je kaino da son da ina game do involve to ge ba parents nga ngai ba potu de akhoi na involve to hoda ba aduna concentration to hoda ba aduna mainly exact kaino da su class ta zu class ta zu teacher na tak ingai da ko khoina concentration pukning changhau ba involvement o heudra ga di ozana ta iba da khoi gi memory da yoba nga moi information do yoba nga moi marak ta mangi ni ba aduna si yamna important oi step ne ba aduga ahum su ba da storage capacity je storage brain gi storage capacity si ne bi amna mainly sidani ko loin chanari je angang na habi nga sagi haurak pa da ju haibi gre angang sina TV mobile game di amna interest lei like ti interest lei ti ha ba ko sai da concept se isam sam na haijera ba da detail da di chacha roi ko scientist akoi gi Roger Sperry scientist ma gi maming Roger Sperry ma na akoi research ta we ba ko akoi gi brain gi matang se sigi matang se da ma se 22 years sang na ma na research ta we aduga ma se Nobel Prize phange ko adugi matang ni stories sigi matang da the sam na have the stories se kai kai no hai tar ga di left brain and right brain hai ko akoi gi brain je ani thona khai du e left brain hai ba ma right brain hai ba ma stage da koi na left brain da koi na kaino tau dori hi je store tau do isna kari kari information no hai ba kan da reading writing adagi calculation adai logical thinking hai ta reason ko maram chai cha de khangtok pa adagi di black and white khatang boring oiba nataga black and white oiba sigi mayam je koina sigi information je koina mit na sense na koi 5 senses na uba kan da left side sida storage ke ba kaino se changi store ta oiba left brain sida aduga right brain da na koi gi ngasai gi entertainment oiba ko enjoyment oiba samna hairo angang sing na pami ba TV mobile games adai film songs adai colorful kind of pictures adai cartoon animation adai akhoi enjoy tawriba activity physical activity enjoy tawbagi mayam sina mo khoi right brain da save tawiba sigi concept sida ne ba khoi na ngasai gi memories kaino je angang sing na like se like thawai yaudi kaino di entertainment da ne thawai yawi hari sigi main point sida lak toine ba adu samna harabada amage mu storage capacity haraga di left brain sina 10% ne aduga right brain sina 90% ne ba duna ngasai gi 10% da khoi gi ngasai gi reading writing mayam do yaw gramna khoina phainam thajalaga ju 10% khatang ne ba mong de store tau du ja tai de loi mang grani dun angang jing sina para phaba pharaga su exam da kawe hai je khoina mem kaino je storage capacity do mai pick up ani na memory full oi gramina yam changda ba adu enjoyment da 90% ni na 90% du di akoina samna hairo aina angang jing da su dum example khoina kaino tau bukan da hai jei ko a film aina maming ama hai ko asigi je thaklaun hairo ba chahi tarau mamangi orangani ko khoina actor na Boni ni actress na Balani aduga actor Bala se tribe ni
aduga bonina koi tan tan kai sinmanu ka has moi dum thaklau haireba ade adugi isei ma hairo hasu thaklau hairakpa adu kai no haita nga sai mai storage capacity 90% ni na dum chahi manga ama tara ama mana yengiba myam do loina ningjanga loi leiba ko sidani main concept la ise memorization da mama pa na memory fati angang se ningjang de thawai yaw de eka si kaino se behind the scene haita si the left brain and right brain gi concept sinane adu makha tarak poina madam da ina hangjuningi se angang singsina exam tawjing ai mamang sida haide market targeting se shi phau yorok pa yai si phau yorok pa yai haina khanja bataraga su yorok taba mayam ama khak lei na haizerba ado sigumba sina kamaina toraga marks se kamaina target thamgani kamaina target tu gi matungina kamaina pagani haibado adu su kitang thambi phani yam nungai ba question ne ko adu sidai in ahan bada question ahum kha angang sing ji da hanganinge ko hojik se krai de lei ko question ni ko where you are where you want to go and how you will go hadi hojik se na gi haji karai de lei nang karai bo no chatningi je du karmaina chattoino habi question ahum ji gi pakhum je si phanga ba moina clarity hai tare ko senga ba we je lambi je senga ga di ai chatoi je sibok ne ha ba je khanga ga dine angang je yam phani ko aduna sigi question ahum ji gi pakhum je phangna ba gi hona ba da ina vision board se aina angang sing je semhalle vision board se angang sing loina semba da ka tai ko hadi sidai da loima clarity la kani ba aina pami ba target se karai bo no se vision board se isam sam bane akoina adum ai gi chart paper ama da na tra A4 size paper ama da ko ai gi life ki aduna mu dreams ke ka loima ha pe adu bo haji gi exam gi oina ina target da exam gi target aina haijara ga di exam gi subject sing ko subject sing do koina list out to thopiro aduga magi date exam gi date thokpira ga di exam gi date to subject sigi subject ko maths har ga di maths to karam banu bit exam date se thoke adum ibiro aduga nangi target marks aina karai bo achieve tawningi no ko aduda mu haijara ke haidi adugi target mark to ibi ga doine ba adudana mu kamai tawgada gi habada samna hai ai haji 50 phange ba ko maths ta mamangi haji hoji hadi mamangi exam da na tragana pre board na pre council da ise 50 phange maths se adu ai final exam da di ai khatang adudagi ngam ko 60 na traga 70 ko hardly 80 bokti khatang di ya ba su yai du 100 bokti target taw bigano kagino da ai na leiri ba du dagi record se to guide ni na ai na ngamba khatang capacity du de khatang chaw ba ai ta yam chaw ga de mu ngamsu ngamoi da na ai gi brain na mu click tawrakani du na ma je preparation taw gi roi ba aduna aina ngammi ba du dagi khatang chongge harga di khatang chaw ba target khatang yamna na ta ba ko khatang kaino khatang stress khatang pi boina koina target se 70 adumaina target se thambiba adugi do vision board akogi subject ibiro date ibiro duga adugi target mark tuma koina subject wise ki oina loin tham ibiraga igi study table da vision board haije study table da thambiba aduga koi mayam punbam hai tare ti miengbam ka mayam hek phambam ka da su dum yai kaino parents mayam su loi una ba ko nangi target ti sina habagi reminder ama pina ba sina kari kana ga haba kana koi je referral point da thabak tawe koi gi brain je referral point haibadi koina lambi da sapakanda gym gi studio ma uba kanda koi muscles semninge ba haidi gym ga satninge ba pizza hut uba kanda koi pizza saninge ba aduda salad saningoi ba ngasai uri potugi thabak to tawninge ba ngas adu maina mana na koina TV yang su TV ura su TV yang ninga kani adai mobile ure mobile game sanani kan da mo social media da scrolling to ninga kani ba amai to na koina vision board su semi je vision board to igi TV study ma mang pham na ga de o ai ju asigi kano se ade referral point da thabak tawrak nam ne ba ai igi target ti asini ai like pa da ya de ha ba ge du kano do main theme se adu da kano taw ga da bane ba aduna angang sing na target tham gi ha ta ga vision board sembi ba se yam best option ne hai jage yam no ngai se aduga makha tarak poina madam dai na hangningi se khoi gi exam matam naksalak pa matam sida wrong method of reading hai gadra bang pa da di pa ba duga kai hai ne ningjang ba hegam da ba pare hai gang hale ga he kaw hum taw ba hai di wrong method of reading hai ga di lairik pa ba gi magi method ama khang da ba kamaina pa gani kamaina taw gani hai ba khang da ba se sigi matang da su kitang thambi okay yam nungai ba phajaba question ni ko wrong study method ta koina ahan bada slow reading ahan bada slow reading haibadi tapna pa ba je mainly angang sing sina tawi je khogi khara hina da ba subject de tamna sum pa ba ko at the brain gi magi koina concept haigadra
ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯀꯩꯅꯣꯗ ꯇꯧꯗꯣꯏꯁꯦ ꯔꯥꯏꯠ ꯕ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯔꯥꯏꯠ ꯕ꯭ꯔꯦꯟꯅ ꯄꯥꯝꯃꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯣꯡ ꯃꯦꯊꯗ ꯇꯧꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁ꯭ꯂꯣ ꯔꯤꯗꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯄꯥꯕꯁꯦ ꯕ꯭ꯔꯦꯟꯅ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦꯅ ꯕꯣꯔꯤꯡ ꯁꯨꯝ ꯆꯨꯔꯛꯄ ꯁꯨꯝ ꯎꯏꯊꯔꯛꯄ ꯁꯨꯝ ꯎꯏꯅꯤꯡꯉꯛꯄꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯁꯨꯝ ꯇꯨꯝꯅꯤꯡꯉꯩꯁꯦ ꯁ꯭ꯂꯣ ꯔꯤꯗꯤꯡ ꯑꯣꯏꯕꯩꯅꯦꯕ ꯁꯝꯅ ꯍꯥꯏꯔꯣ ꯒꯦꯝꯗ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯒꯨꯝꯕ ꯐꯥꯏꯌꯔꯤꯡ ꯇꯧꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯀꯥꯞꯈꯤꯕ ꯄꯣꯠꯁꯦ ꯁꯦꯀꯦꯟ 10 ꯀꯨꯟ ꯑꯃꯨꯛꯀ ꯆꯪꯉꯒ ꯄꯣꯛꯈꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯀꯅꯤꯕ ꯒꯦꯝꯗꯨꯅ ꯐꯥꯁ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯦꯜꯂꯦꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯨ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯇꯗꯤꯗꯁꯨ ꯑꯩꯈꯣꯏꯅ ꯐꯥꯁ ꯔꯤꯗꯤꯡꯁꯦ ꯇꯧꯕꯤꯕꯀꯣ ꯔꯣꯡ ꯔꯤꯗꯤꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯂꯣ ꯔꯤꯗꯤꯡꯁꯦ ꯇꯣꯛꯄꯤꯕ ꯐꯥꯁ ꯔꯤꯗꯤꯡ ꯍꯣꯠꯅꯕꯤꯕ ꯑꯗꯒꯤꯗꯤ ꯂꯦꯖꯤ ꯔꯤꯗꯤꯡ ꯍꯥꯏꯌꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯁꯦ ꯁ꯭ꯇ꯭ꯔꯦꯠꯇ ꯂꯩꯔꯒ ꯄꯥꯕꯤꯒꯗꯧꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯩꯈꯣꯏꯅ ꯇꯦꯕꯜꯗ ꯉꯥꯔꯒ ꯈꯨꯠ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯒ ꯄꯥꯕ ꯉꯥꯊꯔꯒ ꯄꯥꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯆꯪꯗꯦꯕꯀꯣ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯁꯦ ꯁ꯭ꯇ꯭ꯔꯦꯠꯇ ꯊꯝꯕꯤꯔꯒ ꯇꯦꯕꯜ ꯑꯦꯟ ꯆꯤꯌꯔ ꯑꯩꯅ ꯃꯦꯟꯂꯤ ꯀꯩꯅꯣ ꯍꯥꯏꯖꯅꯤꯡꯕꯁꯦ ꯇꯦꯕꯜ ꯑꯦꯟ ꯆꯤꯌꯔꯗ ꯄꯥꯕꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯁꯦ ꯐꯃꯨꯡꯗ ꯄꯥꯕꯁꯨ ꯍꯦꯛꯇ ꯌꯥꯎꯏꯀꯣ ꯐꯃꯨꯡꯗ ꯄꯣꯊꯥ ꯄꯥꯒꯦ ꯀꯥꯏꯅ ꯑꯗꯨꯝ ꯄꯣꯊꯥꯈ꯭ꯔꯅꯤꯀꯣ ꯉꯁꯥꯏꯒꯤ ꯔꯤꯐꯔꯦꯜ ꯄꯣꯏꯟꯠꯇ ꯊꯕꯛ ꯇꯧꯈꯤꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯃꯨꯡ ꯎꯕ ꯍꯥꯏꯁꯦ ꯄꯣꯊꯥꯕꯅꯦꯕ ꯐꯩꯅꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯉꯁꯨ ꯔꯤꯂꯦꯛꯁ ꯃꯣꯗꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯦꯕ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯀꯩꯅꯣ ꯐꯃꯨꯡꯁꯦ ꯄꯣꯊꯥꯕꯒꯤꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯇꯦꯕꯜ ꯑꯦꯟ ꯆꯤꯌꯔ ꯌꯨꯁ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯐꯥꯁ ꯔꯤꯗꯤꯡ ꯇꯧꯕꯤꯕ ꯑꯗꯩ ꯑꯔꯖꯦꯟ ꯔꯤꯗꯤꯡ ꯇꯧꯕꯤꯗꯕ ꯍꯣꯕꯦ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇꯪ ꯄꯩꯈꯥ ꯇꯧꯔꯦ ꯀꯩꯅꯣ ꯑꯦꯛꯖꯥꯝ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯉꯁꯤꯗꯒꯤ ꯍꯧꯅ ꯍꯣꯕꯦ ꯄꯥꯕꯁꯦ ꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯁꯥꯏꯒꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯔꯛꯑꯔꯣꯏꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯍꯣꯕꯦ ꯇꯧꯕ ꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯋꯥꯔꯁꯦ ꯍꯟꯊꯔꯛꯀꯅꯤꯕ ꯗꯤꯁꯇꯔꯕ ꯇꯧꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯐꯩꯅꯥꯝ ꯄꯥꯔꯁꯨ ꯑꯩ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯉꯔꯣꯏꯕ ꯑꯗꯨꯅ ꯑꯔꯖꯦꯟ ꯔꯤꯗꯤꯡꯁꯦ ꯑꯦꯚꯣꯏꯗ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯣꯗꯤꯑꯣ ꯔꯤꯗꯤꯡ ꯍꯥꯏ ꯅꯥꯀꯟꯗ ꯇꯤꯚꯤꯁꯨ ꯊꯥꯖꯟꯕ ꯅꯥꯀꯟꯗ ꯃꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯟꯕ ꯑꯗꯨꯒ ꯑꯩꯁꯨ ꯁꯣꯝꯗ ꯁꯨꯝ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯃꯥꯏꯟꯗꯣ 90% ꯀꯩꯅꯣꯅꯤꯅ ꯉꯁꯥꯏꯒꯤ ꯇꯤꯚꯤꯗ ꯊꯥꯔꯛꯏꯕ ꯁꯥꯎꯟꯗꯣ ꯑꯣꯏꯅ ꯇꯥꯈꯤꯅꯦꯕ ꯑꯩꯒꯤ ꯔꯥꯏꯠ ꯕ꯭ꯔꯦꯟꯗꯣ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯒ ꯑꯗꯨꯅ ꯑꯩ ꯁꯣꯝꯗꯒꯤ ꯔꯤꯗꯤꯡ ꯔꯥꯏꯇꯤꯡꯗꯣ ꯀꯩꯅꯣ ꯀꯟꯐ꯭ꯌꯨꯁ ꯆꯠꯈꯤꯅꯦꯕ ꯑꯗꯨꯅ ꯔꯥꯏꯠ ꯕ꯭ꯔꯦꯟꯗ ꯉꯁꯥꯏꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯊꯪꯅꯔꯤꯕ ꯃꯤꯅ ꯋꯥꯔꯤ ꯁꯥꯔꯛꯏꯕꯗꯨ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯁ꯭ꯇꯗꯤꯗꯨꯗꯤ ꯆꯪꯈꯤꯔꯣꯏ ꯑꯗꯨꯅ ꯅꯥꯀꯟꯗ ꯂꯥꯡꯉꯒ ꯋꯥꯔꯤ ꯁꯥꯔꯒ ꯅꯥꯀꯟꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯑꯗꯨ ꯇꯧꯒꯗꯕ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯑꯃꯗꯨꯗ ꯇꯧꯗꯕꯤꯗ ꯁꯣꯝꯗ ꯑꯦꯟꯖꯣꯏꯃꯦꯟ ꯔꯣꯝꯗ ꯆꯠꯈꯤꯕꯗꯣ ꯕ꯭ꯔꯦꯟꯁꯦ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤꯕ ꯃꯥꯒꯤ ꯀꯩꯅꯣꯅꯦꯕ ꯁꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯦꯗꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯑꯦꯐꯔꯠꯇꯤ ꯌꯥꯝ ꯊꯥꯗꯖꯕ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯄꯥꯖꯕ ꯑꯗꯨꯕꯨ ꯔꯤꯖꯜꯠ ꯍꯦꯛ ꯐꯪꯕ ꯀꯥꯟꯗꯅ ꯃꯥꯅ ꯊꯥꯗꯖꯔꯤꯕ ꯑꯦꯐꯔꯠꯇꯨꯒ ꯍꯦꯛ ꯆꯥꯟꯅꯗꯅ ꯂꯥꯛꯄ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯍꯦꯛ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯄꯥꯖꯕ ꯑꯗꯨꯒ ꯍꯦꯛ ꯔꯤꯖꯜꯇꯅ ꯍꯦꯛ ꯃꯥꯅ ꯊꯥꯗꯖꯔꯤꯕ ꯑꯦꯐꯔꯠꯇꯨꯒ ꯆꯥꯟꯅꯗꯅ ꯍꯦꯛ ꯐꯪꯕ ꯌꯥꯝꯅ ꯋꯥꯠꯅ ꯍꯦꯛ ꯐꯪꯉꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯦꯗꯥꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯒꯦ ꯌꯥꯅꯤ ꯄꯦꯔꯦꯟꯁꯀꯤ ꯀꯃꯟ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯀꯣ ꯑꯗꯨꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯦ ꯀꯟꯁꯔꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯡꯉꯥꯟꯕꯗꯩ ꯇꯥꯕꯁꯨ ꯄꯥꯏ ꯍꯣꯠꯁꯨ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯥꯔꯛꯇꯤ ꯑꯦꯛꯖꯥꯝꯗꯗꯤ ꯃꯥꯔꯛꯁꯦ ꯍꯦꯛꯇ ꯔꯤꯖꯜꯠꯁꯦ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞꯁꯦ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯎꯑꯣꯅ ꯍꯥꯏꯔꯕ ꯀꯥꯟꯗꯅꯦ ꯃꯣꯏꯅ ꯍꯦꯛ ꯆꯪꯉꯒ ꯄꯥꯗꯣꯏꯕ ꯂꯥꯏꯔꯤꯛꯁꯦ ꯃꯣꯏꯅ ꯍꯦꯛ ꯍꯩꯅꯖꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛꯁꯦ ꯍꯥꯟꯅ ꯈꯜꯂꯒ ꯄꯥꯏꯌꯦꯕ ꯉꯁꯥꯏꯒꯤ ꯐꯥꯔꯒ ꯂꯩꯕ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕ ꯁꯕꯖꯦꯛꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯥꯗꯤ ꯑꯗꯨꯝ ꯄꯥꯕ ꯀꯔꯤꯅꯣ ꯄꯥꯔꯤꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯁꯕꯖꯦꯛꯇ ꯁꯨꯝ ꯄꯥꯕꯅꯤꯅ ꯑꯇꯩ ꯈꯤꯇꯪ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯑꯗꯒꯤ ꯀꯩꯅꯣ ꯈꯤꯇꯪ ꯍꯩꯅꯗꯕ ꯁꯕꯖꯦꯛꯁꯦ ꯃꯣꯏ ꯍꯦꯛꯇ ꯊꯥꯗꯣꯛꯑꯦꯕ ꯃꯣꯏ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯟꯁꯦꯞꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯀꯣꯟꯁꯦꯞꯁꯦ ꯍꯦꯛꯇ ꯁꯤꯁꯦ ꯍꯩꯅꯕ ꯖꯒꯥꯗꯪ ꯁꯨꯝ ꯇꯧꯅꯤꯡꯕꯁꯦ ꯑꯗ ꯁꯤꯒꯤꯁꯦ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯩꯅꯣꯗ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯄꯤꯖꯅꯤꯡꯕꯁꯦ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠꯇ ꯁꯤꯒꯅꯦꯜ ꯈꯥꯏꯗꯣꯛꯏꯀꯣ ꯂꯥꯏꯠ ꯈꯥꯏꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯒꯤ ꯂꯦꯁꯟꯁꯤꯡꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏna ꯈꯥꯏꯗꯣꯛꯄꯤꯕ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯄꯤꯕ ꯁꯤꯁꯤꯅ ꯁ꯭ꯇꯗꯤ ꯁꯤꯒꯅꯦꯜ ꯇꯦꯛꯅꯤꯛ ꯍꯥꯏꯀꯣ ꯔꯦꯗ ꯌꯦꯂꯣ ꯒ꯭ꯔꯤꯟ ꯑꯅ ꯈꯥꯏꯗꯣꯛꯄꯤꯕꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯑꯩꯈꯣꯏꯁꯨ ꯂꯥꯏꯠ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠꯇꯁꯨ ꯃꯥꯒꯤ ꯔꯣꯜ ꯇꯣꯉꯥꯟ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯂꯦꯁꯟꯁꯤꯡꯁꯦ ꯔꯦꯗ ꯌꯦꯂꯣ ꯒ꯭ꯔꯤꯟ ꯈꯥꯏꯗꯣꯛꯄꯤꯕ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯩꯅꯕ ꯇꯣꯄꯤꯛꯁꯤꯡꯁꯦ ꯀꯣ ꯑꯩꯅ ꯍꯩꯅꯕ ꯐꯥꯔꯒ ꯂꯩꯕ ꯇꯣꯄꯤꯛꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯄ ꯊꯝꯕꯤꯕ ꯑꯗꯒꯤ ꯌꯦꯂꯣꯗꯅ ꯇꯪꯈꯥꯏ ꯈꯒ ꯈꯪꯕ ꯈꯒꯁꯨ ꯈꯪꯗꯧ ꯋꯥꯠꯂꯤꯕ 50-50 ꯁꯤꯁꯦ ꯊꯝꯕꯤꯕ ꯑꯗꯨꯒ ꯔꯦꯗꯇꯅ ꯗꯤꯐꯤꯀꯜꯠ
ꯔꯦꯠ ꯁꯤꯗꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯇꯣꯄꯤꯛꯁꯦ ꯊꯝꯕꯤꯕ ꯍꯥꯏꯕꯗꯤ ꯑꯩ ꯃꯁꯤ ꯐꯥꯕꯗ ꯈꯔ ꯍꯥꯔꯗ ꯑꯣꯏ ꯋꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯅ ꯇꯥꯛꯑꯁꯨ ꯍꯩꯅꯗꯕ ꯑꯣꯖꯥꯅ ꯇꯥꯛꯑꯁꯨ ꯈꯪꯒꯟꯗꯦ ꯍꯥꯏꯕ ꯔꯦꯠ ꯇꯣꯄꯤꯛꯁꯦ ꯈꯥꯏꯗꯣꯛꯄ ꯑꯗꯣ ꯃꯦꯟꯂꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯇꯣꯄꯤꯛꯁꯤꯅꯦꯕ ꯍꯟꯖꯟ ꯍꯟꯖꯟ ꯄꯥꯔꯤꯁꯦ ꯂꯥꯏꯔꯤꯛꯇꯤ ꯄꯥꯏ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯇꯆ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯔꯤꯌꯥꯗꯨꯗꯤ ꯒ꯭ꯔꯤꯟꯅꯦꯕ ꯑꯗꯨꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯣ ꯒ꯭ꯔꯤꯟ ꯑꯦꯔꯤꯌꯥꯒꯤꯗꯪ ꯈꯨꯝꯃꯝꯃꯅꯤ ꯔꯦꯗꯀ ꯌꯦꯜꯂꯣꯒꯗꯨꯗꯤ ꯊꯥꯗꯣꯛꯑꯝꯃꯅꯤ ꯑꯗꯨꯅ ꯌꯥꯝꯗꯤ ꯄꯥꯖꯩ ꯍꯥꯏꯔꯒ ꯃꯥꯔꯛꯇꯤ ꯁ꯭ꯀꯣꯔꯤꯡꯗꯗꯤ ꯍꯟꯊꯔꯛꯄ ꯑꯗꯨꯅ ꯑꯗꯨꯗꯩꯁꯤꯗ ꯑꯩꯅ ꯀꯩꯅꯣꯁꯦ ꯒ꯭ꯔꯨꯞꯁꯦ ꯈꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯕ ꯇꯦꯛꯅꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯃꯟꯊ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯥꯕ ꯀꯥꯟꯗ ꯑꯦꯕ꯭ꯔꯤ ꯃꯟꯊꯀꯤ ꯂꯥꯁ ꯗꯦꯁꯦ ꯂꯥꯁ ꯗꯦ ꯍꯥꯏꯇꯥꯔꯦ ꯂꯥꯁ ꯗꯦꯠ ꯀꯣ ꯍꯟꯗꯛ ꯐꯦꯕꯋꯥꯔꯤ ꯑꯣꯏꯗꯤ 29 ꯐꯦꯕꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁ꯭ꯇꯗꯤ ꯁꯤꯒꯅꯦꯜ ꯇꯦꯛꯅꯤꯛꯁꯦ ꯁꯦꯝꯗꯣꯛꯄꯤꯕ ꯍꯥꯏꯕꯗꯤ ꯊꯥꯗꯨꯃꯒꯤ ꯐꯦꯕꯋꯥꯔꯤ ꯊꯥꯗꯨꯃꯒꯤ ꯇꯥꯛꯂꯛꯏꯕ ꯇꯣꯄꯤꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕ ꯂꯦꯁꯟ 10ꯅꯤ ꯃꯦꯠꯁꯀꯤ ꯍꯥꯏꯔꯒꯗꯤꯀꯣ ꯂꯦꯁꯟ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯂꯦꯁꯟ ꯈꯔꯗꯤ ꯂꯩꯔꯝꯃꯅꯤꯗꯅ ꯑꯗꯨꯗꯣ ꯑꯩꯅ ꯈꯪꯕꯅ ꯒ꯭ꯔꯤꯟꯗ 3ꯅꯤ ꯀꯣ ꯑꯗꯒꯤꯗꯤ ꯌꯦꯜꯂꯣꯗꯅ 5니 ꯑꯗꯨꯒ ꯔꯦꯗꯇꯅ 2니 ꯁꯕꯖꯦꯛꯇ ꯂꯦꯁꯟ 10 ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯕ ꯊꯥꯁꯤꯒꯤ ꯂꯥꯁ ꯗꯦꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯇꯦꯕꯜꯁꯦ ꯁꯦꯝꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯒ꯭ꯔꯨꯞꯁꯦ ꯈꯥꯏꯗꯣꯛꯄꯤꯕ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯈꯥꯏꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯥꯔꯆ ꯊꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄꯥꯒꯗꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯗꯦꯠ 1ꯗꯒꯤꯅ 10ꯐꯧꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯔꯦꯗ ꯍꯥꯟꯅ ꯄꯥꯏꯕꯤꯔꯅꯦꯕ ꯑꯗꯨꯒ ꯗꯦꯠ 11ꯗꯩꯅ 20ꯐꯧꯁꯤꯅ ꯌꯦꯜꯂꯣ ꯄꯥꯏꯕꯤꯔꯣ ꯌꯦꯜꯂꯣ ꯇꯣꯄꯤꯛ ꯑꯗꯨꯒ ꯔꯦꯗ ꯔꯤꯚꯤꯖꯟ ꯇꯧꯕꯤꯕ ꯔꯤꯚꯤꯖꯟ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ 21ꯗꯒꯤꯅ 30ꯐꯧꯁꯤꯅ ꯒ꯭ꯔꯤꯟ ꯄꯥꯏꯔꯒ ꯔꯦꯗ ꯑꯗꯨꯒ ꯌꯦꯜꯂꯣ ꯔꯤꯚꯤꯖꯟ ꯇꯧꯕꯤꯕ ꯁꯨꯃꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯈꯣꯏꯒꯤ ꯔꯦꯗꯀ ꯌꯦꯜꯂꯣꯒꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯃꯉꯣꯟꯗ ꯃꯇꯝꯁꯦ ꯌꯥꯝ ꯄꯤꯕꯤꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯆꯀꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯔꯦꯗꯀ ꯌꯦꯜꯂꯣꯒꯁꯦ ꯒ꯭ꯔꯤꯟ ꯑꯣꯟꯊꯣꯛꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯇꯦꯕꯜꯁꯦ ꯁꯦꯝꯕꯤꯔ ꯉꯁꯥꯏꯒꯤ ꯔꯦꯗꯀ ꯌꯦꯜꯂꯣꯒꯁꯦ ꯒ꯭ꯔꯤꯟꯗ ꯑꯣꯟꯊꯣꯛꯅꯕ ꯁꯨꯃꯥꯏꯅ ꯁ꯭ꯇꯗꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯦꯝꯕꯤꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯅ ꯃꯥꯔꯛ ꯁ꯭ꯀꯣꯔꯤꯡꯗꯁꯨ ꯉꯁꯥꯏꯒꯤ ꯔꯦꯗꯀ ꯌꯦꯜꯂꯣꯒꯁꯨ ꯀꯚꯔ ꯇꯧꯔꯕꯅꯤꯅ ꯃꯥꯔꯛ ꯁ꯭ꯀꯣꯔꯤꯡꯗꯁꯨ ꯁꯣꯏꯗꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯦꯗꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯁꯦ ꯅꯛꯁꯜꯂꯛꯑꯦ ꯍꯥꯟꯅꯗꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯀꯃꯥꯏꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯐꯦꯛꯇꯔꯁ ꯑꯅꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔ ꯍꯥꯏꯕ ꯑꯃꯅ ꯏꯟꯇꯔꯅꯦꯜ ꯐꯦꯛꯇꯔ ꯍꯥꯏꯕ ꯑꯃꯅꯦ ꯑꯦꯛꯁꯇꯔꯅꯦꯜ ꯐꯦꯛꯇꯔꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯇꯤꯚꯤ ꯃꯣꯕꯥꯏꯜ ꯒꯦꯝꯁꯤꯡꯁꯦ ꯃꯔꯨ ꯑꯣꯏꯀꯣ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯍꯟꯊꯍꯟꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯅꯤꯀꯣ ꯃꯣꯏ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤꯁꯦ ꯇꯤꯚꯤ ꯃꯣꯕꯥꯏꯜ ꯒꯦꯝꯁꯤꯗ ꯂꯣꯏꯅ ꯀꯟꯖꯨꯝ ꯇꯧꯈꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁ꯭ꯇꯗꯤ ꯇꯧꯔꯛꯑꯒꯦꯅ ꯐꯝꯃꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯦ ꯂꯣꯏꯅ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤ나 ꯄꯨꯛꯅꯤꯡ ꯆꯪꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯍꯟꯊꯔꯛꯄ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯇꯤꯚꯤ ꯃꯣꯕꯥꯏꯜ ꯒꯦꯝꯁꯦ ꯍꯟꯊꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯟꯅ ꯃꯥꯒꯤ ꯂꯥꯏꯐꯇ ꯀꯩꯅꯣꯅꯤ ꯔꯟꯋꯦꯗ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯑꯦꯛꯖꯥꯝꯄꯜꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯇꯦꯛ ꯑꯣꯐ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯟꯋꯦꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁ꯭ꯄꯤꯗꯇ ꯆꯦꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯌꯧꯒꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯦꯝ ꯑꯦꯟ ꯃꯥꯒꯤ ꯒꯣꯜꯗꯣ ꯑꯗꯨ ꯑꯆꯤꯞ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯇꯥꯏꯃꯤꯡꯅꯦꯕ ꯁ꯭ꯇꯨꯗꯦꯟꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯦꯛ ꯑꯣꯐ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏ ꯑꯦꯅꯔꯖꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯁ꯭ꯀꯦꯇꯔ ꯇꯧꯍꯟꯗꯦꯕ ꯍꯥꯏꯕꯗꯤ ꯂꯥꯏꯠ ꯃꯨꯊꯠꯂꯤ ꯋꯥꯏꯐꯥꯏ ꯐꯣꯟꯐꯧꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯊꯝꯃꯤꯀꯣ AC ꯃꯨꯊꯠꯂꯤ ꯂꯣꯏꯅꯃꯛ ꯃꯨꯊꯠꯂꯒ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯦꯅꯔꯖꯤꯁꯦ ꯐꯨꯜ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯇꯦꯛ ꯑꯣꯐꯁꯤꯗ ꯄꯤꯔꯤꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯦꯛ ꯑꯣꯐ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯐꯨꯜ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯗ ꯑꯗꯨꯒ ꯍꯦꯜꯊꯇ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯑꯍꯨꯝꯁꯤꯗ ꯄꯤꯐꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯀꯦꯇꯔ ꯑꯣꯏꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯅꯔꯖꯤꯁꯦ ꯇꯤꯚꯤ ꯃꯣꯕꯥꯏꯜꯗ ꯈꯔ ꯑꯗꯩ ꯏꯃꯥꯟꯅꯕ ꯈꯔ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯦꯅꯔꯖꯤꯁꯦ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯁ꯭ꯇꯗꯤꯗ ꯐꯝꯃꯀꯥꯟꯗꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯌꯥꯔꯛꯇꯕ ꯑꯗꯨꯅ ꯇꯤꯚꯤ ꯃꯣꯕꯥꯏꯜ ꯒꯦꯝꯁꯤꯁꯨ ꯑꯃꯅꯤꯀꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯂꯦꯛ ꯑꯣꯐ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯌꯥꯝꯅ ꯋꯥꯠꯂꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯦ ꯏꯁꯥꯁꯦ ꯁꯣꯟꯗꯝ ꯅꯥꯟꯊꯔꯝꯃꯒꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯗꯁꯨ ꯍꯟꯊꯩꯀꯣ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯦꯠꯂꯤꯁ 1 ꯑꯋꯥꯔꯗꯤ ꯑꯦꯛꯇꯤꯚ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯑꯗꯨꯝ ꯇꯧꯍꯟꯕꯤꯕ ꯅꯨꯡꯇꯤꯒꯤꯀꯣ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯃꯃꯥꯡꯁꯤꯗ ꯐꯝꯃꯒ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛꯁꯦ ꯍꯩꯗꯣꯏꯕꯣꯏ ꯅꯤꯡꯕꯀꯣ ꯑꯗꯨꯃꯛꯅꯗꯤ ꯑꯣꯏꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯍꯥꯏꯀꯣ ꯀ꯭ꯋꯥꯟꯇꯤꯇꯤ ꯇꯥꯏꯝ ꯅꯠꯇꯕ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯍꯥꯏꯕꯁꯦ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯐꯨꯜ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯅꯦꯕ ꯑꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯗ ꯐꯨꯜ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯥꯈ꯭ꯔꯒꯗꯤ ꯌꯥꯔꯦꯕ ꯑꯗꯨ ꯉꯝꯗꯕꯒꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯅ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯔꯨꯝ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟ
room je jo koina neat and clean study room je city students ingi responsibility ni mama pa gi nate ko ai gi table ni ai gi sigi ai gi dream ai gi kaino mark target phangdoi je ai gi study table du dagi ne ba aduna ai gi study environment je yamna neat and clean aduga ai gi table phajana thambi bam thaka ta ko smaina ko gi external environment je adumaina create tawbi ba concentration lehanna ba du internal factors ta na ko gi mama pa ga ningai changdana ba hai tare ko ade friends ka conflict lai ba friends ka argument yam taw ba argumentative oi ba yum da su ade ningai changdana ba dar adu man internet factor hai di sounding ba argument taw raga di asai gi akoi concentration do dum handara ni ko asai gi sounding ba du na mind do divert taw ga loina na adagi di akoi gi chinjak ta su laire chinjak ta su junk food kumba yam sabi da ba masala yaw ba yam sabi da ba ko fruits kumba healthy adagi healthy diet sabi ba adagi di akoi gi water level hai tar ising da fluid ki level je handa bi handa ba dehydration sat handa ba ngang da ko ising gi kaino je chang nai na dum lehen bi ba ising yam pithak bi ba normal koi 3 liters pokte dum hai je ko 3 liters adum pithak bi ba adagi oxygen isa da oxygen level wang han bang sai physical activity hai jagi ba oxygen level wang na bani oxygen je kai no hai tar ga di energy je brain gi energy je oxygen sina phangdori ne ba aduna brain je the energy do later ga di ngasai gi concentration handara kani ba dan oxygen level je yari ngai wang han bi ba ko si wang na one of the physical activities yam dakar oi masi sing je aina samlapna akoi gi factor sing je hai jagi concentration hengat na ba gi damakta concentration hengat na ba gi damakta khoi gi physical activities sama mapan gi oi ba sana khona ba adagidi hakchang fana tamba haibasi mayam ama khak maru oi madam na thambiri se adu makha tarak pada madam da hangjaningi se khoi gi reading technique like se kamaina pagani haibado madum tanga haibi haijege yani akoina reading se technique ti makhan makhan laire do icham cham na akoina aina haijaningi je brain right brain je koina activate tawdoi ne ba like pa ba kan da ko aduna akoina kari gumba khara akoina pungning changi se kari no hai taraga di familiarity plus curiosity sine ba koina kaino je concentration ana lak toi je ko like se pa ba pungning chang ba kan hai je aduna adai pungning changan ba je kamaina lak toi no hai taraga di adai samna ha ba da koina hojik se kari no ma imana bana adugi paw do ma khangabra lan gi paw haro ko ji lan ju ka tawre lan gi paw ma ha ko adu khangabra ha kana ma khangning ni ba kari no anoba paw do na asai gi hana familiar khara oi gre dana lan je tawra lai mi kha khangi ne ba adu curiosity sina ma khata ba ji khangningi ne ba ko khangningi ne ba khangning ba poi ne ba sigi pot ani sine ba concentration an ha ji adu si je ko ni study de create taw do ne ba da samna adu na khoi gi angang sing da cinema gumba tv gumba cartoon gumba natra any kaino je toi je tv serial gumba da hai kaino toi sigi concept sing je ne apply taw ri si adi family khar ju khangba adu curiosity ju hengalan ba ko matung tak tu ji kaino ha ba khoi eagerness ama pawan ba je si ta ga de khoi mathang gi adu mathang tarak po potu da na khoi je pokning chang na dum tarani wa du khangning bani na wari du khangning bani na ko damaina koina study da damaina create tawba ma da ka tai samna da ha da koina familiar ohen ba lyric se hana koina hi hello tawba ma da ka tai ko mi su kang khang da mi am da khoi frankly wari chana ba ta ngam pon te ba adu lyric su kang khang da ne pa chang jela pa ru ka na ne lyric tu na dum inthora ni ba khoi familiar oi da mina du na ha da familiar oi na ba gi da mak ta khoi step khara lai ko ha da turn pace adagi ani subada look arrangement habo haidi turn pace ka look arrangement aham like se pa da samna sidi technique ne pace ani ahum gumba 4 pace gumba ai kano haijege 4 pace gumba je khoina hana practice tawi ba ko page mari lobiro akoi green topic tagi hana lobi ko tang haina ba topic tagi hana haina garbani na ada practice taw mina je hamba da di look arrangement have just yengorga kari gumba mi am da aina moi khangda ba imung am da ina kuina leiba kan da leining da ba do hawala sa ningi da na ko kaim da su khangda je phamala kuina thamme kai da khoi hawat ningi ba adu maina lairek si ju khangdraga dine ma ju dum tan thorakani ba adu na koina kamai taw ga kan hana mongoda hi hello je ngak tang yam na kuidana e da ka leiba du dong e lawroga na tra hanguraga thogla gadi akoi ju boring chu ba handai dana ko adumai tawna like si koina look turn pace aduga look arrangement just akoina yengba
पेज हाँ हयेंग पागदबदो ngasiगुम्बा हाना हादे राउंड अमा पादोरे अखोइना पेज मरी जंगसी पाजे हाइरोने हजि फम्मे जे पानाबा अदा अखोइना पाद्रिङाइदा पेज मरी जे अखोइना जस्ट मकोक्तगी लोइबोक्से हमाइना टर्न पेज तौरगा पेज मरी जे सेकेंड अनिहुम थक येंथोंबा दे मु पेज 1 दा लाक्पिरो अदुगा लुक अरेंजमेंट जे अखोइना पैराग्राफ अदुगा पिक्चर गुम्बा यावरगदि पैराग्राफ मसिंग थिदोकपिबको अदुगा पिक्चर गुम्बा लेफ्ट साइड ते यावब्रा राइट साइड ते यावब्रा मथक ते यावब्रा मखा ते यावब्रा हापेट येंबिबा हाइदे लुक अरेंजमेंट हाइजिदा पादोंग नते को रीडिंग यावद्रिको अदुदा येंबिबा पेज मरी मक्से अदगी पेज अहम सुबह स्टेप रीड टाइटल एंड सब टाइटल हाइदी मागी टॉपिक सिंगदोको मेन हेडिंग मागी टॉपिक लेसन दुगी टॉपिक अदुगा मरकता सब टाइटल मचा मचा लेरमगदि अदु पाबीबा अदु पेज 1 जु 2 जु 3 जु 4 जु अदुदंग पाबा मनुंगी मैटर दो पाद्रिबा अदगी मरी सुबदा मु ऑब्जर्वेशन दना अखोइगी कइनोगुम्बा डेफिनेशन इंपोर्टेंट पीबीबा कइनोजिंग यावरमबको डेफिनेशन अदे फिगर गुम्बा थाबा अखोइगी पिक्चर दसु मागी डिस्क्रिप्शन पीरमिदना अदुगुम्बा अदे टेबल गुम्बा दा तोंगाना पीरमबा अदु कइनो अदगी ब्रैकेट मनुंदगा पीरमबा अदुगुम्बा टॉपिक सिंग जे पॉइंट सिंग जे हाना खतंग खलगा पाबीबा स्टेप अहम मरी सुइरीबको अदगी मंगा सुबदना अखोइगी रीड इट 2 times मसागी लोइना खग खंगुरेदना असिदा कइनो हातागदि फैमिलियर खग उरे ओइरेनेबा हादि मा हेडिंग खंगुरे पिक्चर कायदा यावे खंगुरे अदगिदि टेबल द कई यावे खंगे द इंपोर्टेंट ना कइनो खंगे हादि फैमिलियर खग ओइरेबा खोइजे दैदि क्यूरियोसिटी जु ओइरक्तोनि मखा तानम खंनिंग कोइ क्यूरियोसिटी जे मथन ऑटोमेटिकली डेवलप तौरेनेबा अदुई पॉइंट दु कइदो गा काना क्रिएट तौर मतुंग द कोइना अनिरक तौबिबा रीड ट्वाइस को हादि ngसागी कंसंट्रेशन चंगानिबा दुददि ngसागी खग फैमिलियर ओइरामिना आई जो तल आरोइबा खंगे खरजु खंद्रिबा अनिदुगी पिक पॉइंट ओइरामिना पुक्लिंग चंगना रीड अनिरक हंजन पेज मरी जे हंजन अनिरक हाउदे लोइबो पाबिरोबको अदुगा मिट उइशलगा लास्ट स्टेप्स ना कइनो विजुअलाइजेशन मिट उइशलगा पाबरा तब पेज नंबर 1 दो निंजंगबिबा हाइदि सब टॉपिक को दे पेज नंबर कइगान मयाम दो लोइमा पिक्चर करोम दो लई अदगी मागी अदुग मयाम दो लोइ निंजंगबिबा ओ निंजंगबा हेक ngamdre फाक्तोगा मु येंगबिबको दुगम उइशलगा खुमजलगा मु मिट उइशलगा मु उबिबा मिट त उबिबा कइनोजे विजुअलाइजेशन हाइजेको अजे मिट त उबसे माम दका ताइसि मेमोराइजेशन की कॉन्सेप्ट गातनी को मेमोराइज तौरिनी को विजुअलाइजेशन हाइजे मखा ताबदा आई सुम फजना डिटेल दबुदि हाइजेगे नस माइनर रीडिंग स्टेप से सिगी मैम से तौबिबा अदुगा पुनिंग चना अखोइना लाइक पागे हाइतारगदि थिंकिंग बिफोर स्टडी अदुगा थिंकिंग आफ्टर स्टडी से याम इंपोर्टेंट होई खोइना ममा पाना ए लाइक पारो पुंग तरुक मागी स्टडी अवर थंबिरगदि याम फारे स्टडी अवर द खोइना ए पुंग तरुक तगिन तरे पुंग लाइक पादुइन हाइतारगदि अंगांग जिंजे पुंग तरुक तगी फमदुइनेबा अदु तौबिदबा 15 मिनट ममांगदा फंबिबा टेबल जिदा को हाइदि मागी स्टडी टेबल जिदा खोइना 15 मिनट हाइदि पुंग तरुक ते लाइक पादुइने हाइतारगदि 5:45 तगी फंबिरो अयु ओसु नुंगांग ओसु को मिनिट 30 ममांगदा फंबिरगा खोइना स्टेज दा खोइगे डीप ब्रीथिंग एक्सरसाइज तौबिबा मेडिटेशन तौबिबा मेडिटेशन जे सोर सांगना को इनहेल एक्सेल तौबिबा अदुगा अखोइगी कोचान सानरुगदि को मेडिटेशन तौबा मदका दा अयुक्ता डीप ब्रीथिंग एक्सरसाइज तौबियु कइनो दा ऑक्सीजन लेवल दो वांगहनदोइने माइंड शांति दा लेरने अयुक्ता दि अर्ली मॉर्निंग दा मेडिटेशन तौरगदि तुमनिंगप खोनिंगप यावरकनिबा अयुक्ता लाइक पागदा वयगदि 15 मिनट ममांग दा कोइ डीप ब्रीथिंग एक्सरसाइज तौबिबा को अदगिदि सेल्फ टॉक हाई एफर्मेशन इसादा हाइदि आई टारगेट विजन बोर्ड अना सेमगिबदो अदु येंगगने एस आई ngamni आई तौगनी आई होटनगनी हाबगी कइनोजे ऑटो सजेशन अमा इसादा पीबीबको सिजे मयाम दा काटाई अदुगा नुंदिन गुम्बा दगा होय खै सानारुबा गेम गुम्बा सानारुबा नत्रगना मपान एक्टिविटीज फिजिकल एक्टिविटी तौरो हंजला काना लाइक पागदबो ओइरगदी मेडिटेशन तौबिबा स्टेज दा खै ऑटो सजेशन पीबीबा डीप ब्रीथिंग एक्सरसाइज अदुगा मेडिटेशन सॉफ्ट म्यूजिक गुम्बा को इसै नतबा सॉफ्ट म्यूजिक गुम्बा तारगा ngaतंग माइंड दो कंसंट्रेशन तौबिबा लाइक स्टडी रूम दुदा अदु से याम मरु ओइ अदुगा सिगेजु कॉन्सेप्ट मखाद ले अदु याम सांगना चटखरनी अदुगा मुक लाइक पाबा लोइरगा पुंग 3 ता लाइक पाबा लोइदोइनि हाइतारगदि फुक वगलगा इन साक चाबा नत्रगना गेम सानबा चेनबा नतबा 15 मिनट ngakतंग फंबीबा तो स्टडी मतुंगदजु सिदजु अखोइगी ngसागी मेडिटेशन डीप ब्रीथिंग एक्सरसाइज अदुगा विजुअलाइजेशन तौबिबा को ngसागी उबदो इन पागी म्यामदो लाइक पादोंग नत्रे दुदि लाइक तो खुमजलगा सुम मित उशलगा अखोइना पागी म्यामदो सुम निंगजंगबीबा अदुगा ngatang रेस्ट तौनिंगे आई ब्रेन से याम वाई नत्र इसा से याम वाई ngatang रेस्ट तौबि हारगासु ngatang तुमथोकबीबा ngatang उइथोकबीबा पावर नैप लौबा से याम दरकार लैको सि म्याम जे कॉन्सेप्ट ने मासिगी बिहाइंड द अखोइगी मेमोरी स्टोरेज से 15 मिनट चंगेबा
tumꯕꯁꯤꯁꯨ ꯌꯥꯝꯅ important oy adusu haijirake sleeping is important aduna akhoi storage se akhoi like paraba na any thabak tawruba se magi storage akhoi na kari gumba khar identification ani ngasai jaki ba memorization da identification da memory trace sidi akhoi na kaino touch pokpa asaba pairu kan epo e na phatlong chingba fraction of second da ne da khange ba adu brain da store tawge ha ta ga di minute 30 sange 15 minute change ba duna akhoi na like pari sing akhoi na store tawge ha ta ga di 15 minutes akhoi na shanti da leiba natragadi ngasai gi ain hek like pa loiraga to khumjalaga game sanarage mama natraga I sana basalage natra sak sarage ha ta gadi ngasai gi enjoyment natraga any right brain activate tawgrani ba dugi kaino do storage capacity like paro bodo store tawro amaduna disturb tokshan grani ba aduna enjoyment do noina kan identification trace sanction grani ba mind do brain do confuse sat grani ba adu right brain adu ngam gi do ni ngasai enjoyment do ngam gi ni ba ko study je khara wat lo do ni ba aduna ngasai gi shanti da 15 minutes store to na ba memorize kind of brain se lai hona ba gi tamba ta koina 15 minutes thambi ba na sigya kind of se aina study like ta pa ba gi technique sing ha ta si yam kana gani na khanje ado khatar poina khoi gi class 10 amadi 12 ki exam su naksil e aduda akoina numit chupa ma ngasi nongma se ma prepare tawge study tawge hai taragadi kamaina haide full day study se kamaina tawgani haibase sigi matang su kitang thambi yamna kaino tawba maruiba topic ni ko question ni ko akoina full day like pa ge hai taragadi hek early morning da ge akoina taw to je hogalaga ko akoi fresh oi thoga akoina hafet adum study table se pham dringai da light khatang ising thakpi ba ko empty stomach ta leibi da bala ma gadi khatang light oina khatang sasan bi ba ko aduga ngaktang akoi warm up tawba oxygen level ja khoi brain da kaino wanghan bi ba haibadi walking ni khangde jogging ni khangde khatang ko tang akoi body movement tawbi ba ko ngasai gi aduga ising water level henkal han lo aduga oxygen level jo henkal han bi ba aduga ngasai gi study se akoina kaino phamme pung 6 tagi phamme hai taraga di akoina break marak ta lobi ba ma yam daka tai ko main break ama mini break ama main break ama ani lobi ga dawni akoina pung 6 tai like pare hai taraga di half an hour matungda 1.5 hour matungda akoina mini break lobi ni ko 15 minutes ki mini break lobi yo pung ama makhai like pasala ga di break ama lobi ba naduga pung mini break sida koina deep breathing exercise tawba yari khatang walking chat pa yai de light refreshment khatang sasan bi ba yai ising thakpi ba yai ko adumaina ngatang tai mobile game amta pai bi ba yade ko so che hadi ngatang fresh oi bi ba sai oxygen level ga free water level ga je wang khalan bi ba isada dagi di adui matungda pung ahum matungda main break lobi ba main break ta khoi pung ama dum lobi ba yai ko sais da khoina breakfast sabani khangde chak chabagi timing man chak chabani khangde de iruja mai thaja ningba ko eni nga tang tumningi pothani harga su yam potha ba sam dakar oi asai gi angang sing gi main oina concern je kaina tong den tabu like pa ra nga sai ayuk ta pa gi na nungdin da kaw ba nungdin da pa nungdang kaw ba nongala ga pung kaw ba de loi kaw gi dong taw ri ka ningjang dre ha ba ko aduna sigi main break mini break se lobi ba duga marak ta rest tok thok bi minute 30 kun no nga tang ko main break sida nga tang tum thok ya ju tum thok bi ba duga adumaina adugi study je aduga subject sing jina brain je contrast pame haidi akoina dress ta jo koi contrast tawina ko light amaga dark amaga khatang kaino contrast taw sumaina koi ju study je jo akoina contrast technique se season bi ba haibadi theory oiba subject amaga practical khud yaw da ya da maths kumba amaga ko adi reading dang la ya ba literature gumba ama pa bi ba natraga sonda maths kumba amaga contrast taw bi ba subject ama nungam den tabu pa bi da ba da aingon haina ba subject amaga khatang difficult oiba ngam su contrast minna ba asi je full day sida koina pa ge hatraga di sumaina subject su contrast pi ba adagi break su mara mak ta lobi ba aduga nungdang after evening time da koina main break lobi ba kanda du dai da koina sana ning ba physical activity tv mobile game pamba ko aduga maloi tawbiro aduga after dinner chakcha bhek topa ga di like pa birano revision techniques ai phajana haijaraki adubu chakcha to ga di aina whole day pa gi ba myam do
ꯐꯝꯃꯒ ꯔꯤꯚꯥꯏꯁ ꯇꯧꯕꯤꯔꯣ ꯔꯤꯚꯥꯏꯁ ꯇꯧꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏꯕꯤꯔꯣ ꯃꯤꯠꯇ ꯎꯏꯁꯜꯂꯀꯥꯟꯗ ꯎꯕꯤꯔꯣ ꯄꯦꯖ ꯋꯥꯏꯁꯇ ꯎꯕꯤꯔꯣ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗ ꯎꯔꯛꯇꯕ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯐꯥꯛꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯠꯇ ꯑꯃꯨꯛ ꯎꯅꯕ ꯍꯣꯠꯅꯕ ꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯔꯤꯗꯤꯡ ꯔꯥꯏꯇꯤꯡꯁꯤꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯁꯇꯣꯜ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯔꯤꯗꯤꯡ ꯔꯥꯏꯇꯤꯡꯁꯤꯅ ꯄꯣꯠꯁꯦ ꯏꯟꯁꯇꯣꯜ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯃꯦꯃꯣꯔꯥꯏꯖꯦꯁꯟ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯁ꯭ꯇꯣꯔ ꯇꯧꯈꯤꯕꯁꯦ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯇꯦꯛꯅꯤꯛꯁꯦ ꯇꯧꯍꯧꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯦꯛꯖꯥꯝꯗꯗꯤ ꯑꯗꯨꯒꯤ ꯔꯤꯗꯤꯡ ꯔꯥꯏꯇꯤꯡꯒꯤ ꯕ꯭ꯔꯦꯟꯗꯨꯗ ꯍꯦꯕꯤꯠ ꯂꯩꯈ꯭ꯔꯅꯤ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯠꯇ ꯎꯕ ꯅꯤꯡꯁꯤꯡꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯇꯧꯍꯧꯗꯕꯅꯤ ꯀꯩꯗꯧꯔ ꯀꯥꯟꯗ ꯍꯦꯕꯤꯠꯇꯣ ꯂꯩꯍꯧꯗꯕꯅꯤꯅ ꯑꯦꯛꯖꯥꯝꯗ ꯑꯉꯥꯡꯁꯤꯡꯅ ꯐꯝꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯤꯡꯁꯤꯡꯕꯁꯦ ꯉꯝꯗꯕ ꯉꯁꯥꯏ ꯍꯦꯕꯤꯠꯇꯣ ꯀꯥꯎꯊꯣꯛꯈꯤꯕ ꯐꯩꯅꯥꯝ ꯄꯥꯔꯦ ꯐꯩꯅꯥꯝ ꯏꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯈꯔꯗꯪ ꯅꯤꯡꯁꯤꯡꯉꯒ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯉꯁꯥꯏ ꯅꯤꯡꯁꯤꯡꯕꯒꯤ ꯇꯦꯛꯅꯤꯛꯁꯦ ꯍꯦꯕꯤꯠꯁꯦ ꯑꯩꯈꯣꯏꯅ ꯐꯣꯝ ꯇꯧꯍꯧꯗꯕꯒꯤꯅꯦꯕ ꯃꯦꯟ ꯑꯣꯏꯅ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯦ ꯍꯥꯏꯔꯤꯁꯦ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯃꯦꯗꯥꯝꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯉꯥꯡꯁꯤꯡꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯁꯨ ꯉꯥꯛꯇꯅꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯀꯥꯎꯒꯟꯕ ꯀꯔꯝꯍꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯒꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯃꯦꯗꯥꯝꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯃꯦꯗꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯦꯗꯥꯝꯅꯁꯨ ꯃꯃꯥꯡꯗ ꯈꯤꯇꯪ ꯄꯟꯕꯤꯈ꯭ꯔꯦ ꯔꯤꯚꯤꯖꯟ ꯇꯦꯛꯅꯤꯛ ꯍꯥꯏꯅ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯑꯦꯛꯖꯥꯝ 10-12 ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯚꯤꯖꯟꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯈꯤꯇꯪ ꯊꯝꯕꯤ ꯐꯅꯤ ꯍꯥꯏꯖꯒꯦ ꯔꯤꯚꯤꯖꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯔꯤꯚꯤꯖꯟ ꯍꯥꯏꯕꯅꯦꯕ ꯔꯤꯚꯤꯖꯟ ꯍꯥꯏꯁꯦ ꯔꯤꯚꯤꯖꯟ ꯍꯥꯏꯕꯗꯤ ꯔꯤꯄꯤꯇꯦꯠ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯔꯤꯚꯤꯖꯟ ꯑꯅ ꯃꯌꯥꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯔꯤꯄꯤꯇꯦꯠ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯒꯗꯧꯕꯅꯦꯕ ꯍꯥꯏꯗꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯒꯗꯕ ꯃꯤꯠꯇ ꯎꯒꯗꯣꯏꯅꯦꯕ ꯁꯝꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯣ ꯃꯤꯠꯇ ꯎꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏna ꯇꯧꯔꯨꯗꯣꯏꯁꯦ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯇꯧꯔꯨꯗꯣꯏꯁꯦ ꯃꯤꯠꯇ ꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯔꯤꯚꯤꯖꯟ ꯇꯦꯛꯅꯤꯛꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯅ ꯍꯣꯜ ꯗꯦꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯒꯗꯤ ꯕꯤꯐꯣꯔ ꯁ꯭ꯂꯤꯞ ꯀꯣ ꯁ꯭ꯇꯦꯞ 3ꯅꯦ ꯔꯤꯚꯤꯖꯟꯒꯤ ꯕꯤꯐꯣꯔ ꯁ꯭ꯂꯤꯞꯇ ꯑꯩꯈꯣꯏꯅ ꯔꯤꯚꯤꯖꯟ ꯇꯧꯕꯤꯕ ꯑꯗꯨꯒ ꯅꯦꯛꯁ ꯗꯦꯗꯅ ꯑꯩꯈꯣꯏꯒꯤ ꯕꯤꯐꯣꯔ ꯔꯤꯗꯤꯡ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡꯗ ꯑꯩꯈꯣꯏꯅ ꯅꯦꯛꯁ ꯗꯦꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ 15 ꯃꯤꯅꯠ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯇꯧꯕꯤꯕ ꯔꯤꯚꯤꯖꯟ ꯃꯃꯥꯡꯒꯤ ꯄꯥꯈꯤꯕ ꯃꯃꯥꯡꯒꯤ ꯉꯔꯥꯡ ꯄꯥꯈꯤꯕꯗꯣ ꯉꯁꯤ ꯑꯃꯨꯛ ꯔꯤꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯔꯒ ꯁꯟꯗꯦꯗꯅ ꯑꯩꯈꯣꯏꯅ ꯕꯤꯐꯣꯔ ꯑꯦꯟꯖꯣꯏꯃꯦꯟ ꯔꯤꯚꯤꯖꯟ ꯇꯧꯕꯤꯕꯀꯣ ꯍꯥꯏꯗꯤ ꯍꯞꯇꯥꯗꯨꯃꯛꯀꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯑꯦꯟꯖꯣꯏ ꯇꯧꯈꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯗꯣꯏꯅꯦꯕ ꯑꯦꯡꯒꯦꯖ ꯂꯩꯈ꯭ꯔꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯟꯗꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯪꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏꯅ ꯍꯞꯇꯥꯗꯨꯃꯒꯤ ꯂꯣꯏꯅ ꯔꯤꯚꯤꯖꯟ ꯇꯧꯕꯤꯕ ꯁꯤꯒꯤ ꯁ꯭ꯇꯦꯞ 3ꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯇꯧꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯑꯆꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯈꯛ ꯃꯦꯗꯥꯝꯅ ꯊꯝꯕꯤꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯦꯗꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯇꯦꯛꯅꯤꯛꯁꯤꯗ ꯀꯔꯝꯕ ꯃꯈꯜꯁꯤꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤ ꯍꯥꯏꯖꯒꯦ ꯃꯈꯜꯗꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛ ꯂꯩ ꯑꯗꯒꯤꯗꯤ ꯄꯣꯁꯇꯔ ꯇꯦꯛꯅꯤꯛ ꯂꯩ ꯑꯗꯩ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯦꯛꯅꯤꯛ ꯂꯩ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯁ꯭ꯇꯗꯤ ꯔꯤꯗꯤꯡꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯀꯦꯅꯤꯡ ꯇꯦꯛꯅꯤꯛꯅꯤꯀꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛꯇ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯩꯉꯣꯟꯗ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯑꯃꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ A for apple ꯑꯅ introduce ꯇꯧꯋꯦꯀꯣ ꯑꯦꯄꯜꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪ ꯂꯩꯔꯦꯕ ꯑꯦꯁꯤꯅ ꯑꯅꯧꯕ ꯋꯥꯔꯗꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯟꯅ ꯈꯪꯉ ꯂꯩꯕ ꯄꯣꯠꯇꯨꯒ ꯑꯅꯧꯕ ꯋꯥꯔꯗꯇꯨꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯔꯕ ꯑꯗꯨꯗꯤ ꯈꯪꯕ ꯂꯥꯏꯌꯦꯕ ꯑꯗꯨꯅꯅꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯦꯄꯜꯗꯨꯒ A for apple ꯍꯥꯏꯁꯦ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯍꯥꯏꯌꯔ ꯀ꯭ꯂꯥꯁꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯇꯣꯄꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯥꯟꯅꯒꯤ ꯂꯩꯕ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯂꯩꯕ ꯅꯣꯂꯦꯖꯇꯨꯒꯅꯦ ꯑꯅꯧꯕ ꯁꯕꯖꯦꯛ ꯇꯣꯄꯤꯛ ꯂꯦꯁꯟꯁꯤꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯇꯦꯛꯅꯤꯛꯁꯤꯗꯅ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯅꯤ ꯊꯤꯡꯁ ꯍꯥꯏꯀꯣ ꯑꯦꯁꯣꯁꯤꯌꯦꯠ ꯐꯅꯤ ꯑꯣꯏꯕ ꯅꯣꯛꯅꯤꯡꯕ ꯄꯣꯠ ꯑꯃꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯨꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯅꯤꯡꯉꯤꯕ ꯅꯣꯛꯅꯤꯡꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏ ꯀꯥꯎꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐꯅꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯨꯛꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯑꯥꯎꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯀꯣ ꯑꯃꯨꯛꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯄꯣꯠ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯗꯨꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯧꯃꯤꯟꯅꯕ ꯁꯝꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯋꯥꯔꯗꯁ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯁꯤꯁꯦ ꯑꯩꯁꯨ ꯍꯥꯟꯅ ꯍꯥꯏꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯊꯛ ꯂꯥꯎꯅ ꯐꯥꯕꯗꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯂꯥꯏꯕ ꯃꯥꯟꯕ ꯑꯉꯥꯡꯁꯤꯗꯗꯤ ꯌꯥꯝ ꯋꯥꯗꯣꯏꯅꯦꯕ ꯁꯝꯅ ꯑꯩ ꯋꯥꯔꯗꯁ 15 ꯍꯥꯏꯖꯔꯛꯀꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯕ ꯌꯥꯏꯑꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯣꯛ ꯀꯥꯔ ꯕꯤꯜꯗꯤꯡ ꯁ꯭ꯄꯟꯁ ꯗꯣꯒ ꯄꯤꯖꯥ ꯁꯣꯐꯥ ꯗꯥꯏꯃꯟ ꯏꯂꯤꯐꯦꯟ bucket, heart, balloon, parrot, book,
सिगे अखोई सुमाइना मथंग मथंग हाइजरे सिंजे अंगांग सिंजे अदु सिमा दोकी ममांग द करिनो हाके मो स्पॉन्सर कनिबा दोकी मतुंग द कइनो पिज्जा सोफा गी कइनो दा ममांग द कइनो हाइदि पिज्जा को सोफा गी मतुंग द कइनो हाके डायमंड सुमाइना अंगांग सिंजे लोइना साना सिजे एसोसिएशन टेक्निक तौरगा अखोइना अंगांग सिंग द जो अखोइना तंबिबु यायबा सिजे अखोइना थिंग फनी ओइबा मोंग द कइनो सिजिनाबा को अदगिदि आउट ऑफ द वाल अमफोक थोक्ट्रिबा मोंग द वारी से अखोइना क्रिएट तौबिबा समना हारो अंगांग सिंजे हिस्ट्री द याम हैनादि हिस्ट्री द अखोइगी अकबर जे अखोइना बैटल करमबा को लान सोपा चटपा कांद अखोइगी समना हारो लुना गुमा तोंगन एक्टिवा तोंगलाजेने एक्टिवा तोंगा चले हेलमेट उपगा अखोइगी अकबर जे चटखरे अदुगा मागी बैटल दुना अखोइ नेम प्लेट सिदा अखोइना बैटल दो क्रिएट तौजबा हाइतारे अखोइना को क्रिएटिव इमेजिनेशन अंगांग सिंगे दम इमेजिनेशन कइनो जे यामनो वांगबनी को नुंगाइ हलगा एंटरटेनमेंट मोंग दा अखोइना अमफोक थोक्ट्रिबा मोंग दा अकबर न एक्टिवा तोंबगा से थोपोन्ट्रिजना अदगिदि मागी नेम प्लेट दुना अखोइगी मागी बैटल गी सोक तो ईयर दो डेट का मागी इवेंट की डेट का ईयर का दो अदु हापसन बिबा अमाइ तो अखोइना मेमोराइज से तौवन बा सिगी टेक्निक्स ने एसोसिएशन टेक्निक हाय अदगिदि पोस्टर टेक्निक जो पोस्टर टेक्निक तना अखोइना पोस्टर चार्ट अखोइगी चार्ट पेपर दा पोस्टर हाइदि खर चाउन चाउन को खतंग थापना सु उबा पोस्टर गे दम मोंग दा अखोइना फॉर्मूलास कुंबा अंगांग सिंना ग्रामर गी फॉर्मूलास अदे मैथ्स की अदे केमिस्ट्री की फिजिक्स की अदुगुंबा अखोइगी खतंग हेक निंगजंग बदा नुंगाइतबा म्याम जे अखोइना पोस्टर गी मोंग दा इथोगा कनो तौबिबा अखोइना अदुदो अखोइ स्टडी रूम दा दे डाइनिंग रूम दा अदे आइना वाश बेसिन गुम बजे दुम हाइ को वाश बेसिन मनाक जो अखोइना दुम 40 हेक नुंगाम बदगी ना नुमिता बो खुद हाम तो हानजिन ब्रश तोक तोक सिन जे दुम चंगिनेबा पैसिव लर्निंग हाइ तारे अदुदना अखोइना डाइरेक्ट पाउजगा जो नाक्तंग ब्रश तौरिंगा ता खुद हामिंगा दुदा फॉर्मूला अमा फाउबा दे चाक सारिंगा ता लाइक पार साबा या पोंते अदुना आइगी चाक सारि बो अपोजिट टू द जो पोस्टर अमा थेट लाउबा को फॉर्मूला अमा अदु इन चा चाना सुम अदुम हैपे नोमगी अमम पागिबा अदुमाइना अखोइना स्टडी टेबल मनाक जो पोस्टर टेक्निक से अमा थेट पीबा को अदुगे माना अखोइगी निंगजंग बदा वाबा सब्जेक्ट सिंग नत्रगना फॉर्मूला सिंग टिप्स सिंग जे अखोइना अदुमाइना तौरगा अखोइना पैसिव लर्निंग जे सिजनाबा याय अदुगा अतोपा मना ऑडियो रिकॉर्डिंग टेक्निक हाय को आर्ट ऑडियो रिकॉर्डिंग टेक्निक सिदना अंगांग सिंग जे ngasai aina red yellow green हाइबगी बिदा अदु अंगांग सिंग लाइक से सुम पारक पदना ngasi de plan तौ मोजु प्लान टारगेट तौरगा पाजा दोइने दना ngasi di क्वेश्चन तारा आइसी पुंग अमा द क्वेश्चन तारा पागे ना खला दोइने मोइना लाइक से क्वेश्चन 1 2 3 पारप कांदा 4 जे खतंग टफ ओइने खलोने मोइ तौजि जे फाना बो होना दोइने बा दुजे फाना होना द ngasi gi sense of achievement ला आरोइबा हाइदि सुम हनजन जन तौरगा बोरिंग जु सलानि sense of achievement ला कांदा ने खोदे नुंगाइ रिसे मोबाइल गेम दसु नुंगाइ जे sense of achievement नेबा लेवल अमा लोरगा पा नुंगाइ रपजे मथंग नुंगाइ अदु क्यूरियोसिटी जु अदगी achievement लाक sense of achievement अदे मोइ appreciation ga खोगी congratulation ga हाक appreciation ga तौपन खोदे नुंगाइ रिसे अना खोजु क्वेश्चन तारा से पा दोइने ना टारगेट तौब कांदा 1 2 3 जे पारपना खगा नुंगाइ रमनि 4 जे दा पाना होना बदा 4 जे पाब खर वारे खलोने हजन पाना द फाव यारक्त्रे बदि माइ सेंस ऑफ अचीवमेंट जे मांगनि साउनिंग निंग मंगोंदा कनो जे लाइक पाबगी मुड से काइग्रनि बा पानिंग रोइबा अदैदि ngसाइगी टारगेट तौरमदो ngमरोइबा अदुना आइना मो सी टेक्निक सिदा मो आइना हाइजनिंग जे क्वेश्चन नंबर 3 बो फारे 4 दो फाबा नुंगाइत्रे नंग रेड मार्क तौबि आर ना रेड क्वेश्चन बिरमो भाई डिफिकल्ट ना क्वेश्चन बिरमो बा दो क्वेश्चन नंबर 4 5 पाबिरो 6 पाबिरो 7 दो मुनुआइत्रे 7 दो जो रेड मार्क क्वेश्चन बिरमो दे 8 9 10 पाबिरो बा अदु ngसागी 4 का 7 का दो aina free time na relax time da ko like ngasi khatang paning de na ngatang kano potha ge haba timing du da koina ai isagi kano je mobile haji mobile loin pa ni na re ko study go isu personal na traga se mamai papa gi ngatang kano ta usu loin sijina ba ya bani na audio recording je record to bhai ta re ko gi loudly koina mic to ai gi kano maya da ko chimban maya da thamaga koina amtang ai gi lai tong tang pa thok bi record to san bi bhai ta re question du go loina na answer se record to bi record to san bi ro audio recording sina kamai tau ga tanga da ai free time da aina music ta ba timing no ta work set pa timing adagi di kaino ma school sa pagi lotion ba timing ko adagi di gari gu ma da long drive ta set pa timing adamaina khatang kaino timing sida koina tabi ba adagi di like angang gi si best option ni audio recording technique je koi like pa angang na ba exam ya da angang la na ba je hai ba di like pa ba ngam de da na
aduna isa naarabni like pa bungamje kaino to bungamda audio recording technique se best ni ko aduna ngamjaraga di angang sing je loimak magi kaino se audio recording se tawbiraga thamoroga di ngasai aina potharaga su sai nakan du da dum tabaji da thamma dim taba sisina khoi amna repeated kaino tawga di mari mangarak targa di khoi da dum brain je recall la eba sisin je khoina kaino aigi sigi technique sing je samlamna dum haijage angang sing da tawbina ba nai haijage yam nuai madam na chumbo afum kaya ma thambikre makha tarak poina ina madam da hangjani ngi se khoi gi concentration hengatna ba brain gi oiba kari karamba exercise makhal kari karamba leibage haibadusu kitang thambi haijage brain gi activity di lei makhan ko angang sina concentration kamaina hengalan gadagi ngasagi left right aina ngasai haijagi bodo adu concentrate kaino je coordination je maru oi ko ade angang sini performance phajan gi haita de khuna team work ama khoi team ama performance phaja vibe je team do loina phajana performance piraga di khoi result to phaja doine ba damaina angang sing na ju ma ki exam gi result na tagi study gi performance je phajan gi haita ga di agi left brain ama right brain gi coordination je maru oi ko adu kana ba ina katang exercise activity khara dang tawjaram gi angang sing na yum da sudum si jenga sai gi study before study after study da khoina dum practice se tawbiyu ko ahan bada khud se yet ki khud sina mamang da smaina ungthok pi ba ko aduga practice se dum tawbiyu duga oigi khud sina manung lomda smaina ungbi ba si amukta da tawmina ba ko simultaneously smaina Since we full of concentration, changani ko mina di am live man ba dubu si concentration changdoi ni. Di sona kanju oigi je musmaina ungbi ba mapalom dong thok ba oisina yesina mu manungom das maina ungba ko sigi pot se yam di live man ba concentration da di yam man ba dugu sigi je angang jina game ngau di saruk sigi game je na tawbi ko sigi live ki game ni concentration ki game ni aduga next na akoi gi finger se khud se smaina khud sa kwa finger om se tawbiro aman ahan ba oigi se khudom bi smai theksan biro o yet kina khuning dau theksan biro dugo si je koina on thok mina ba ko simultaneously haitare oi su yet su smai na khuning dau ga smai na on thok ba si je koina thuna tawbi ba ko ai tapna gyan di tai ko si je koina smai na thuna amutang da concentration je ko khud yet ka oiga je cross na raga si tawbi ba si yamna brain concentration gi activity makhalam ni full concentration da ka lai ko si dai sida dagi sam na koi si di sin ma gum jam tawna bane koi gi oina na to je pairaga yet na je cross se tawbi ra smai tha da raga ko si tawba si je speed ta sum tawbi ba sindok sinjin tawbi ba si speed ta irai lai ba man ba wani si gi coordination ni ko left right coordination se yam maroi adagi khoi adum oi je left handed oiga di right side se practice tawbi ba aduga right handed oiga na oi je khoi back kumba thangkat pa ising am thakke kaino ma tawgi hadi oi je haina da ba kaino je sum practice tawbi ba ko se coordination yam na dakar lai aduga khoi inhale exhale khoi exercise ta inhale exhale ko yoga da sudum tawnai da na ko analom vilom kaina adumaina khoi smaina khoi yet ki khubi sina naton yet ki je menjalaga oi de singkat pi ko sor je aduga oi chung menjalaga yeta kam thokpa oi dong singkat pa sorry yeta singkhalak pa oi da mu thadok pa oi dong singkhalak pa sigi breathing exercise inhale exhale se si yam na khoi left brain ga right brain ga se coordination ju pi concentration yaw da di yaroi ba main loina concentration hai je kain hai ta ga de khoi mind je present da thamba sine ba khoi mind je past ka future ga da dum kaino tawra ga lei ba ko hana du thokre as kai tawrok toino matung na future na kai dawk toino hai ba gi kaino sida wari oi ba do adu laitana ba present da hoje je aina like pa do si di present da ni dana aduna hoje je like concentration hai je aina haje like pari ba agi mind je agi table ji da study ji da focus taw bodune ba aduna sigi activity jing ji angang jing jina nungti gi dum tawbiyu meditation tawbiyu sigi exercise tawbiyu deep breathing exercise tawbiyu simyam je haije yam nungai je madam aroi ba oina khoi gi time management haibase matam se kamaina khoina manage tawraga chatkani angang ama oina lairik tamiba satra natraga satri ama oina matam se kamaina manage tawraga chatkani haibadu su khajik tang thambiram haije ge yani time management da khoina yamaru oije priority management ko
ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯥꯏꯁ ꯇꯧꯕ ꯑꯃꯗ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯁ꯭ꯇꯗꯤꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯌꯥꯝꯕꯅ ꯑꯉꯥꯡꯁꯤꯡꯁꯦ ꯇꯤꯚꯤ ꯃꯣꯕꯥꯏꯜ ꯒꯦꯝꯗꯅ ꯑꯌꯥꯝꯕ ꯍꯦꯛꯇ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯅ ꯑꯔꯖꯦꯟ ꯏꯝꯄꯣꯔꯇꯦꯟ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯅ ꯂꯩꯀꯣ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯒꯤ ꯏꯆꯝ ꯆꯝꯕ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯖꯕ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯋꯥꯛꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯤ ꯑꯔꯖꯦꯟ ꯏꯝꯄꯣꯔꯇꯦꯟ ꯃꯦꯇ꯭ꯔꯤꯛꯁꯇ ꯍꯥꯏꯁꯦ 4 ꯀ꯭ꯋꯥꯗ꯭ꯔꯦꯟ ꯃꯔꯤ ꯂꯩꯀꯣ 4 ꯀ꯭ꯋꯥꯗ꯭ꯔꯦꯟ ꯐꯥꯔꯁ ꯀ꯭ꯋꯥꯗ꯭ꯔꯦꯟꯗ ꯑꯔꯖꯦꯟ ꯑꯦꯟ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯕ ꯀꯣ ꯑꯔꯖꯦꯟꯁꯨ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯕ ꯁꯤꯅ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡ ꯍꯥꯏ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯂꯥꯁ ꯗꯦꯠꯅꯤ ꯍꯥꯏꯔꯒꯗꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯉꯁꯤ ꯂꯥꯁ ꯗꯦꯠꯅꯤꯒꯨꯝꯕ ꯍꯥꯏꯕꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯁꯦ ꯑꯔꯖꯦꯟꯁꯨ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯕꯀꯣ ꯑꯦꯛꯖꯥꯝ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯀꯥꯏꯁꯤꯗꯤ ꯑꯔꯖꯦꯟꯅꯤꯗꯅ ꯑꯗꯒꯤꯗꯤ ꯑꯦꯛꯖꯥꯝꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯁꯜꯂꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯁꯦ ꯀꯣ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯕ ꯑꯦꯛꯖꯥꯝꯁꯤꯒꯤ ꯑꯗꯨꯒ ꯑꯔꯖꯦꯟ ꯑꯣꯏꯕ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯁꯦ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯄꯨꯡ ꯐꯥꯔꯣꯏꯀꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯟꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯦꯚꯦꯜꯗ ꯆꯠꯈ꯭ꯔꯅꯤꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀ꯭ꯋꯥꯗ꯭ꯔꯦꯟꯗꯅ ꯉꯁꯥꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯕꯠ ꯅꯣꯠ ꯑꯔꯖꯦꯟꯗꯤ ꯅꯠꯇꯕꯀꯣ ꯁꯤꯅ ꯄ꯭ꯔꯗꯛꯇꯤꯞ ꯇꯥꯏꯝ ꯍꯥꯏ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏꯕ ꯑꯔꯖꯦꯟꯗꯤ ꯅꯠꯇꯕ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯥꯏꯃꯤꯡ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯇꯥꯏꯝ ꯇꯦꯕꯜ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯤꯕꯀꯣ ꯑꯗꯩ ꯀ꯭ꯋꯥꯗ꯭ꯔꯦꯟ ꯅꯝꯕꯔ 3ꯗꯅ ꯑꯔꯖꯦꯟꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯅꯣꯠ ꯏꯝꯄꯣꯔꯇꯦꯟ ꯀꯣ ꯁꯤꯅ ꯑꯃꯨꯛ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯍꯥꯏ ꯑꯔꯖꯦꯟꯗꯤ ꯌꯥꯝ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯗꯤ ꯅꯠꯇꯕ ꯑꯔꯖꯦꯟ ꯍꯥꯏꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯄꯥꯎꯒꯤ ꯀꯩꯅꯣꯗ ꯄꯥꯎ ꯑꯅꯧꯕ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤ ꯄꯥꯎ ꯍꯥꯏꯔꯦꯀꯣ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯂꯥꯟꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯗꯤ ꯑꯗꯨ ꯑꯔꯖꯦꯟꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯏꯝꯄꯦꯛ ꯑꯣꯏꯔꯒꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯋꯥꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯔꯖꯦꯟꯗꯤ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯒꯤ ꯄꯣꯁ ꯌꯦꯡꯕꯀꯣ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯅꯠꯇꯦ ꯑꯔꯖꯦꯟꯅꯦꯕ ꯃꯥꯒꯤ ꯂꯥꯏꯛ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯥ ꯀꯩꯅꯣ ꯇꯧꯔꯦ ꯁ꯭ꯇꯦꯇꯁ ꯌꯦꯡꯕ ꯑꯗꯩ ꯏꯃꯥꯟꯅꯕꯅ ꯑꯗꯨꯗ ꯑꯃ ꯆꯠꯂꯨꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯔꯖꯦꯟꯗꯤ ꯑꯣꯏꯖꯗꯣꯏꯅꯦꯕ ꯍꯣꯕꯦ ꯍꯣꯕꯦ ꯑꯗꯨ ꯏꯝꯄꯣꯔꯇꯦꯟꯗꯤ ꯅꯠꯇꯦꯕ ꯁꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯀꯧꯋꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯅ ꯁꯤꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯀꯣ ꯑꯗꯒꯤꯗꯤ 4 ꯀ꯭ꯋꯥꯗ꯭ꯔꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯨ ꯅꯠꯇꯕ ꯑꯔꯖꯦꯟꯁꯨ ꯅꯠꯇꯕꯀꯣ ꯅꯥꯏꯗꯔ ꯏꯝꯄꯣꯔꯇꯦꯟ ꯑꯣꯔ ꯅꯣꯔ ꯑꯔꯖꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯃꯨꯛ ꯇꯥꯏꯝ ꯋꯦꯁꯇꯔ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯅ ꯀꯅꯥꯅꯣꯝꯅ ꯍꯥꯏꯔꯁꯨ ꯑꯗꯨ ꯆꯧꯁꯦ ꯍꯥꯏꯔꯒ ꯑꯁ ꯌꯥꯏꯌꯦ ꯑꯩꯗꯤ ꯏꯁꯪꯗ ꯁꯪꯉꯦ ꯍꯥꯏꯕꯗꯣꯀꯣ ꯑꯃꯅꯁꯨ ꯑꯗꯨ ꯆꯠꯁꯦ ꯍꯣꯏ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯁꯦ ꯍꯥꯏꯔꯁꯨ ꯍꯣꯏ ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯔꯁꯨ ꯍꯣꯏ ꯍꯣꯏ ꯇꯧꯕꯁꯦꯀꯣ ꯁꯤꯅ ꯇꯥꯏꯝ ꯋꯦꯁꯇꯔ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯏꯝꯗꯣ ꯂꯣꯏꯅ ꯑꯗꯨꯝ ꯋꯦꯁ ꯇꯧꯍꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯥꯏꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯒꯗꯤꯅꯦ ꯇꯥꯏꯝꯅ ꯑꯩꯈꯣꯏ ꯐꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯦꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯌꯥꯔꯤꯉꯩꯗꯤ ꯇꯥꯏꯝꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯀꯣ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯀ꯭ꯋꯥꯗ꯭ꯔꯦꯟ 2ꯗꯀꯣ ꯏꯝꯄꯣꯔꯇꯦꯟ ꯅꯣꯠ ꯑꯔꯖꯦꯟꯗ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯊꯕꯛꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁ꯭ꯇꯗꯤꯁꯦ ꯇꯥꯏꯝ ꯇꯦꯕꯜ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯄꯥꯕꯤꯕ ꯀꯣ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯦꯗꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯑꯉꯥꯡ ꯑꯗꯒꯤꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯀꯔꯝꯕ ꯋꯥꯍꯩ ꯊꯝꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯊꯝꯕꯤꯌꯨ ꯐꯅꯤ ꯍꯥꯏꯖꯒꯦ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕ ꯇꯥꯏꯝ ꯄꯥꯁ ꯇꯧꯒꯅꯨ ꯇꯥꯏꯝꯗꯣ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯔꯒꯗꯤ ꯇꯥꯏꯝꯅ ꯑꯩꯈꯣꯏ ꯐꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯃꯦꯅꯦꯖꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯥꯏꯁ ꯇꯧꯕꯤꯌꯨ ꯊꯕꯛꯁꯤꯡꯗꯣ ꯑꯍꯥꯟ ꯑꯀꯣꯟ ꯈꯥꯏꯗꯣꯛꯄꯤꯔꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯩ ꯁꯕꯖꯦꯛꯇꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯔꯦꯗ ꯌꯦꯂꯣ ꯒ꯭ꯔꯤꯟꯗꯣ ꯈꯥꯏꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯔꯦꯗ ꯌꯦꯂꯣꯁꯦ ꯍꯥꯟꯅ ꯍꯣꯠꯅꯕꯤꯔꯣ ꯒ꯭ꯔꯤꯟꯗꯨꯅ ꯑꯃꯨꯛ ꯔꯤꯚꯤꯖꯟꯒꯤ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯔꯤꯚꯤꯖꯟꯗꯁꯨ ꯍꯥꯏꯗꯤ ꯁꯦꯝ ꯗꯦꯗꯨꯒꯤ ꯕꯤꯐꯣꯔ ꯁ꯭ꯂꯤꯞꯇ ꯔꯤꯚꯤꯖꯟ ꯇꯧꯕꯤꯔꯣ ꯔꯤꯚꯤꯖꯟ ꯍꯥꯏꯕꯗꯤ ꯔꯤꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯣ ꯔꯤꯄꯤꯇꯦꯠ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯣ ꯑꯗꯩ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡ ꯅꯦꯛꯁ ꯗꯦꯗ ꯕꯤꯐꯣꯔ ꯁ꯭ꯇꯗꯤꯗ ꯔꯤꯚꯤꯖꯟ ꯇꯧꯕꯤꯔꯣ ꯑꯗꯒꯤꯗꯤ ꯋꯤꯛꯂꯤ ꯑꯃꯨꯛ ꯇꯧꯕꯤꯕꯀꯣ ꯔꯤꯚꯤꯖꯟꯁꯦ ꯑꯗꯨꯅ ꯔꯤꯚꯤꯖꯟ ꯇꯣꯏꯅ ꯇꯧꯕꯤꯌꯨ ꯑꯗꯒꯤꯗꯤ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯩꯅ ꯔꯤꯚꯤꯖꯟ ꯇꯧꯔꯒꯁꯨ ꯈꯨꯠꯇꯨꯅ ꯑꯃꯨꯛ ꯁꯣꯜꯂꯒꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯀꯣ ꯁ꯭ꯄꯤꯠꯇꯣ ꯇꯞꯍꯧꯔꯒꯗꯤ ꯑꯗꯨꯅ ꯔꯥꯏꯇꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯄꯦꯄꯔ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯁꯟꯁꯦ ꯑꯟꯁꯔꯁꯦ ꯐꯥꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯊꯣꯛꯄ ꯔꯥꯏꯇꯤꯡ ꯁ꯭ꯄꯤꯠꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯩꯅ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯏꯁꯥꯅ ꯊꯨꯒꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯥꯏꯃꯔ ꯊꯝꯕꯤꯔꯒ ꯑꯩ ꯀꯩꯅꯣꯁꯦ ꯃꯤꯅꯤꯠ ꯑꯃꯗ ꯋꯥꯔꯗꯁ ꯑꯁꯨꯛ ꯍꯥꯏꯗꯤ 50 ꯋꯥꯔꯗꯁ ꯏꯔꯝꯕꯁꯦ ꯑꯩꯅ ꯃꯊꯪꯒꯤ ꯃꯤꯅꯤꯠ ꯑꯃꯗ 55 ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕ ꯑꯗꯩ 60 ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯔꯦꯀꯣꯔꯠꯁꯦ ꯊꯨꯒꯥꯏꯖꯕ ꯑꯩꯒꯤ ꯁ꯭ꯄꯤꯠꯇꯣ ꯁꯨꯝ ꯍꯦꯟꯒꯠꯍꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯥꯏꯇꯤꯡꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯦꯛꯖꯥꯝꯗ ꯐꯝꯃꯒ ꯇꯧꯗꯣꯏꯁꯦ ꯑꯗꯩ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯇꯦꯕꯜ ꯆꯤꯌꯔ ꯐꯝꯕꯤꯕ ꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯑꯗꯨꯒꯤ ꯁꯦꯝ ꯄꯣꯖꯤꯁꯟꯗꯨꯅꯦꯕ ꯑꯩꯅ ꯑꯦꯛꯖꯥꯝꯗꯁꯨ ꯇꯦꯕꯜ ꯆꯤꯌꯔ ꯐꯝꯃꯒ ꯄꯥꯔꯨꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯇꯨꯅꯦ ꯑꯦꯛꯖꯥꯝꯗ ꯇꯧꯔꯨꯒꯗꯕ ꯊꯕꯛꯇꯨꯅꯦꯕ ꯑꯩꯅ ꯁ꯭ꯇꯗꯤ ꯇꯦꯕꯜꯗ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯔꯤꯚꯤꯖꯟ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯏꯕ ꯑꯗꯨꯒ ꯐꯝꯃ ꯄ꯭ꯔꯣꯄꯔ ꯁꯤꯠ ꯀꯩꯅꯣꯗ
proper procedure ꯑꯩꯈꯣꯏꯅ ꯐꯝꯕ ꯑꯗꯨ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯦꯔꯦꯟꯁꯁꯤꯡꯗ ꯑꯩꯅ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯇ꯭ꯔꯦꯁ ꯄꯤꯕꯤꯗꯕ ꯄꯦꯔꯦꯟꯁꯀꯤ ꯃꯊꯧꯗꯤ ꯄꯥꯈꯠꯆꯕꯅꯤꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣ ꯄꯦꯔꯦꯟꯁꯁꯤꯡꯅ ꯄꯥꯈꯠꯄꯗꯨ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯉꯥꯡ ꯃꯃꯥꯡꯗꯗꯤ ꯎꯠꯄꯤꯗꯕ ꯄꯣꯖꯤꯇꯤꯚ ꯁꯖꯦꯁꯟ ꯄꯤꯕꯤꯕꯀꯣ ꯉꯝꯒꯅꯤ ꯍꯣꯠꯅꯧ ꯇꯧꯁꯤ ꯐꯥꯗ꯭ꯔꯤꯕ ꯅꯪ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯅꯪ ꯑꯅ ꯑꯗꯨꯃꯥꯏꯅ ꯅꯦꯒꯦꯇꯤꯞꯇ ꯍꯥꯏꯕꯤꯗꯕꯀꯣ ꯉꯝꯅꯤ ꯐꯥꯅꯕ ꯍꯣꯠꯅꯔꯣ ꯇꯧꯔꯣꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯍꯦꯜꯊꯇꯁꯨ ꯌꯥꯝꯅ ꯀꯟꯁꯔꯟ ꯂꯩꯕꯤꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯍꯟꯕꯤꯗꯕ ꯉꯁꯥꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯋꯥꯇꯔ ꯂꯦꯚꯦꯜ ꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄꯦꯔꯦꯟꯁꯀꯤꯁꯨ ꯑꯆꯧꯕ ꯔꯣꯜꯅꯤ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯇꯥꯏꯃꯤꯡ ꯑꯗꯩ ꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒꯅ ꯐꯤꯖꯤꯀꯦꯜ ꯉꯥꯛꯇꯪ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯅꯤꯡꯕꯁꯦ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔꯅꯤ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯉꯥꯛꯇꯪ ꯑꯉꯥꯡꯁꯤꯡꯗꯣ ꯐ꯭ꯔꯦꯟꯁꯀ ꯉꯥꯛꯇꯪ ꯀꯩꯅꯣ ꯄꯨꯜꯂꯨꯒꯦ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯕꯀꯣ ꯑꯗꯩ ꯁꯣꯁꯦꯂꯥꯏꯁ ꯈꯛꯇꯪ ꯑꯣꯏꯍꯟꯕ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯦꯗꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯇꯦꯛꯅꯤꯛꯁꯤꯗ ꯀꯔꯝꯕ ꯃꯈꯜꯁꯤꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯃꯈꯜꯗꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛ ꯂꯩ ꯑꯗꯒꯤꯗꯤ ꯄꯣꯁꯇꯔ ꯇꯦꯛꯅꯤꯛ ꯂꯩ ꯑꯗꯩ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯦꯛꯅꯤꯛ ꯂꯩ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯁ꯭ꯇꯗꯤ ꯔꯤꯗꯤꯡꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯀꯦꯅꯤꯡ ꯇꯦꯛꯅꯤꯛꯅꯤꯀꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛꯇ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯩꯉꯣꯟꯗ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯑꯃꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ A for apple ꯑꯅ introduce ꯇꯧꯋꯦꯀꯣ ꯑꯦꯄꯜꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪ ꯂꯩꯔꯦꯕ ꯑꯦꯁꯤꯅ ꯑꯅꯧꯕ ꯋꯥꯔꯗꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯟꯅ ꯈꯪꯉ ꯂꯩꯕ ꯄꯣꯠꯇꯨꯒ ꯑꯅꯧꯕ ꯋꯥꯔꯗꯇꯨꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯔꯕ ꯑꯗꯨꯗꯤ ꯈꯪꯕ ꯂꯥꯏꯌꯦꯕ ꯑꯗꯨꯅꯅꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯦꯄꯜꯗꯨꯒ ꯑꯦꯒ A for apple ꯍꯥꯏꯁꯦ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯍꯥꯏꯌꯔ ꯀ꯭ꯂꯥꯁꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯇꯣꯄꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯥꯟꯅꯒꯤ ꯂꯩꯕ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯂꯩꯕ ꯅꯣꯂꯦꯖꯇꯨꯒꯅꯦ ꯑꯅꯧꯕ ꯁꯕꯖꯦꯛ ꯇꯣꯄꯤꯛ ꯂꯦꯁꯟꯁꯤꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯇꯦꯛꯅꯤꯛꯁꯤꯗꯅ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯅꯤ ꯀꯣ ꯑꯦꯁꯣꯁꯤꯌꯦꯠ ꯋꯤꯠ ꯐꯅꯤ ꯅꯣꯛꯅꯤꯡꯕ ꯄꯣꯠꯀ ꯑꯗꯨꯝ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯕ ꯑꯗꯒꯤꯗꯤ ꯄꯣꯠ ꯍꯥꯟꯅ ꯈꯪꯕ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯂꯩꯖꯔꯤꯕ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯄꯣꯠ ꯑꯃꯒ ꯑꯅꯧꯕ ꯇꯣꯄꯤꯛꯁꯤꯒ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯥꯏꯁ ꯇꯧꯕ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯐꯅꯤ ꯊꯤꯡꯁ ꯍꯥꯏꯀꯣ ꯑꯦꯁꯣꯁꯤꯌꯦꯠ ꯐꯅꯤ ꯑꯣꯏꯕ ꯅꯣꯛꯅꯤꯡꯕ ꯄꯣꯠ ꯑꯃꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯨꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯅꯤꯡꯉꯤꯕ ꯅꯣꯛꯅꯤꯡꯕ ꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏ ꯀꯥꯎꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐꯅꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯨꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯑꯥꯎꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯀꯣ ꯑꯃꯨꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯄꯣꯠ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯗꯨꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯧꯃꯤꯟꯅꯕ ꯁꯝꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯋꯥꯔꯗꯁ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯁꯤꯁꯦ ꯑꯩꯁꯨ ꯍꯥꯟꯅ ꯍꯥꯏꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯊꯛ ꯂꯥꯎꯅ ꯐꯥꯕꯗꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯂꯥꯏꯕ ꯃꯥꯟꯕ ꯑꯉꯥꯡꯁꯤꯗꯗꯤ ꯌꯥꯝ ꯋꯥꯗꯣꯏꯅꯦꯕ ꯁꯝꯅ ꯑꯩ ꯋꯥꯔꯗꯁ 15 ꯍꯥꯏꯖꯔꯛꯀꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯕ ꯌꯥꯏꯑꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯣꯛ ꯀꯥꯔ ꯕꯤꯜꯗꯤꯡ ꯁ꯭ꯄꯟꯁ ꯗꯣꯒ ꯄꯤꯖꯥ ꯁꯣꯐꯥ ꯗꯥꯏꯃꯟ ꯏꯂꯤꯐꯦꯟ ꯕꯛꯀꯦꯠ ꯍꯥꯔꯠ ꯕꯦꯂꯨꯟ ꯄꯦꯔꯠ ꯕꯨꯛ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯔꯛꯏꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨ ꯁꯤ ꯗꯣꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯣꯏ ꯁ꯭ꯄꯟꯁ ꯍꯥꯏꯔꯛꯀꯅꯤꯕ ꯗꯣꯛꯀꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯄꯤꯖꯥ ꯁꯣꯐꯥꯒꯤ ꯀꯩꯅꯣꯗ ꯃꯃꯥꯡꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯤꯖꯥ ꯀꯣ ꯁꯣꯐꯥꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯗꯥꯏꯃꯟ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯁꯥꯟꯅꯕ ꯁꯤꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯌꯥꯏꯑꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯤꯡ ꯐꯅꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯩꯅꯣ ꯁꯤꯖꯤꯟꯅꯕꯀꯣ ꯑꯗꯒꯤꯗꯤ ꯑꯥꯎꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯑꯃꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯃꯑꯣꯡꯗ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯝ ꯍꯩꯅꯗꯦ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯛꯕꯔꯁꯦ ꯑꯩꯈꯣꯏꯅ ꯕꯦꯇꯜ ꯀꯔꯝꯕꯀꯣ ꯂꯥꯟ ꯁꯣꯛꯄ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯣ ꯂꯨꯅꯥꯒꯨꯝꯕ ꯇꯣꯡꯍꯟꯕ ꯑꯦꯛꯇꯤꯚꯥ ꯇꯣꯡꯍꯜꯂꯁꯦꯅꯦ ꯑꯦꯛꯇꯤꯚꯥ ꯇꯣꯡꯉꯒ ꯆꯠꯂꯦ ꯍꯦꯜꯃꯦꯠ ꯎꯞꯄꯒ ꯑꯩꯈꯣꯏꯒꯤ ꯑꯛꯕꯔꯁꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯇꯜꯗꯨꯅ ꯑꯩꯈꯣꯏ ꯅꯦꯝ ꯄ꯭ꯂꯦꯠꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯇꯜꯗꯣ ꯀ꯭ꯔꯤꯌꯦꯠ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯀꯣ ꯀ꯭ꯔꯤꯌꯦꯇꯤꯞ ꯏꯃꯥꯖꯤꯅꯦꯁꯟ ꯑꯉꯥꯡꯁꯤꯡꯗꯤ ꯑꯗꯨꯝ ꯏꯃꯥꯖꯤꯅꯦꯁꯟ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯋꯥꯡꯕꯅꯤꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯒ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯛꯕꯔꯅ ꯑꯦꯛꯇꯤꯚꯥ ꯇꯣꯡꯕꯒꯁꯦ ꯊꯣꯛꯄꯣꯟꯇ꯭ꯔꯤꯗꯅ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯅꯦꯝ ꯄ꯭ꯂꯦꯠꯇꯨꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯦꯇꯜꯒꯤ ꯁꯣꯛꯇꯣ ꯏꯌꯔꯗꯣ ꯗꯦꯠꯀ ꯃꯥꯒꯤ ꯏꯚꯦꯟꯒꯤ ꯗꯦꯠꯀ ꯏꯌꯔꯒꯗꯣ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯥꯏꯖꯁꯦ ꯇꯧꯍꯟꯕ ꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯇꯦꯛꯅꯤꯛ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯣꯁꯇꯔ ꯇꯦꯛꯅꯤꯛ ꯄꯣꯁꯇꯔ ꯇꯦꯛꯅꯤꯛꯇꯅ ꯑꯩꯈꯣꯏꯅ ꯄꯣꯁꯇꯔ ꯆꯥꯔꯠ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠ ꯄꯦꯄꯔꯗ ꯄꯣꯁꯇꯔ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯅꯀꯣ ꯈꯤꯇꯪ ꯊꯥꯞꯅꯁꯨ ꯎꯕ ꯄꯣꯁꯇꯔꯒꯤ ꯑꯗꯨꯝ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥꯁꯀꯨꯝꯕ ꯑꯉꯥꯡꯁꯤꯡꯅ ꯒ꯭ꯔꯥꯃꯔꯒꯤ ꯐꯣꯔꯃꯨꯂꯥꯁ ꯑꯗꯩ ꯃꯦꯠꯁꯀꯤ ꯑꯗꯩ ꯀꯦꯃꯦꯁꯇ꯭ꯔꯤꯒꯤ ꯐꯤꯖꯤꯛꯁꯀꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯦꯛ ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯣꯁꯇꯔꯒꯤ ꯃꯑꯣꯡꯗ ꯏꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯑꯗꯩ ꯗꯥꯏꯅꯤꯡ ꯔꯨꯝꯗ
ꯑꯗꯩ ꯑꯩꯅ ꯋꯥꯁ ꯕꯦꯁꯤꯟꯒꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯋꯥꯁ ꯕꯦꯁꯤꯟ ꯃꯅꯥꯛꯇꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ 40 ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕꯕꯨ ꯈꯨꯠ ꯍꯥꯝꯇꯣꯛ ꯍꯥꯝꯖꯤꯟ ꯕ꯭ꯔꯁ ꯇꯧꯊꯣꯛ ꯇꯧꯁꯤꯟꯁꯦ ꯑꯗꯨꯝ ꯆꯪꯉꯤꯅꯦꯕ ꯄꯦꯁꯤꯞ ꯂꯔꯅꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯅ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯄꯥꯔꯨꯗ꯭ꯔꯒꯁꯨ ꯉꯥꯛꯇꯪ ꯕ꯭ꯔꯁ ꯇꯧꯔꯤꯉꯩꯗ ꯈꯨꯠ ꯍꯥꯝꯃꯤꯉꯩꯗꯨꯗ ꯐꯣꯔꯃꯨꯂꯥ ꯑꯃ ꯐꯥꯎꯕ ꯑꯗꯩ ꯆꯥꯛ ꯆꯥꯔꯤꯉꯩꯗꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔ ꯆꯥꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯆꯥꯔꯤꯕ ꯑꯣꯄꯣꯖꯤꯠꯇꯨꯗꯁꯨ ꯄꯣꯁꯇꯔ ꯑꯃ ꯊꯦꯠꯍꯧꯕꯀꯣ ꯐꯣꯔꯃꯨꯂꯥ ꯑꯃ ꯑꯗꯨ ꯑꯩꯅ ꯆꯥꯅ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯄꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯅꯥꯛꯇꯁꯨ ꯄꯣꯁꯇꯔ ꯇꯦꯛꯅꯤꯛꯁꯦ ꯑꯃ ꯊꯦꯠꯄꯤꯕꯀꯣ ꯑꯗꯨꯒꯤꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯗ ꯋꯥꯕ ꯁꯕꯖꯦꯛꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯐꯣꯔꯃꯨꯂꯥꯁꯤꯡ ꯇꯤꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯦꯁꯤꯞ ꯂꯔꯅꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯦꯛꯅꯤꯛ ꯍꯥꯏꯀꯣ ꯑꯥꯔꯠ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯦꯛꯅꯤꯛꯁꯤꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯔꯦꯗ ꯌꯦꯜꯂꯣ ꯒ꯭ꯔꯤꯟ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛꯁꯦ ꯁꯨꯝ ꯄꯥꯔꯛꯄꯗꯅ ꯉꯁꯤꯗꯤ ꯄ꯭ꯂꯥꯟ ꯇꯧ ꯃꯣꯏꯁꯨ ꯄ꯭ꯂꯥꯟ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯄꯥꯖꯗꯣꯏꯅꯤꯗꯅ ꯉꯁꯤꯗꯤ ꯀꯣꯏꯁꯟ 10 ꯑꯩꯁꯤ ꯄꯨꯡ ꯑꯃꯗ ꯀꯣꯏꯁꯟ 10 ꯄꯥꯒꯦꯅ ꯈꯜꯂꯗꯣꯏꯅꯦꯕ ꯃꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯀꯣꯏꯁꯟ 1 2 3 ꯄꯥꯔꯛꯄ ꯀꯥꯟꯗ 4ꯁꯦ ꯈꯤꯇꯪ ꯇꯐ ꯑꯣꯏꯔꯦꯅ ꯈꯜꯂꯣꯅꯦ ꯃꯣꯏ ꯇꯧꯗꯣꯏꯁꯦ ꯐꯥꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯑꯗꯨꯁꯦ ꯐꯥꯅ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯁꯦꯟꯁ ꯑꯣꯐ ꯑꯦꯆꯤꯞꯃꯦꯟ ꯂꯥꯛꯑꯔꯣꯏꯕ ꯍꯥꯏꯗꯤ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯒ ꯕꯣꯔꯤꯡ ꯆꯨꯁꯜꯂꯅꯤ ꯁꯦꯟꯁ ꯑꯣꯐ ꯑꯦꯆꯤꯞꯃꯦꯟ ꯂꯥꯛꯑꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯣꯕꯥꯏꯜ ꯒꯦꯝꯗꯁꯨ ꯅꯨꯡꯉꯥꯏꯔꯤꯁꯦ ꯁꯦꯟꯁ ꯑꯣꯐ ꯑꯦꯆꯤꯞꯃꯦꯟꯅꯦꯕ ꯂꯦꯚꯦꯜ ꯑꯃ ꯂꯣꯏꯔꯒ ꯅꯨꯡꯉꯥꯏꯔꯛꯄꯁꯦ ꯃꯊꯪ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯨꯒ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤꯁꯨ ꯑꯗꯒꯤ ꯑꯦꯆꯤꯞꯃꯦꯟ ꯂꯥꯛꯄ ꯁꯦꯟꯁ ꯑꯣꯐ ꯑꯦꯆꯤꯞꯃꯦꯟ ꯑꯗꯩ ꯃꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯒ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯒ ꯍꯥꯏꯔꯛꯄ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯒ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯣꯏꯁꯟ 10ꯁꯦ ꯄꯥꯗꯣꯏꯅꯤꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯀꯥꯟꯗ 1 2 3ꯁꯦ ꯄꯥꯔꯛꯄꯅ ꯈꯔ ꯅꯨꯡꯉꯥꯏꯔꯛꯑꯃꯅꯤ 4ꯁꯤꯗ ꯄꯥꯅꯕ ꯍꯣꯠꯅꯕꯗ 4ꯁꯦ ꯄꯥꯕ ꯈꯔ ꯋꯥꯔꯦꯅ ꯈꯜꯂꯣꯅꯦ ꯍꯟꯖꯟ ꯍꯟꯖꯟ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯐꯥꯎ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯏ ꯁꯦꯟꯁ ꯑꯣꯐ ꯑꯦꯆꯤꯞꯃꯦꯟꯁꯦ ꯃꯥꯡꯈ꯭ꯔꯅꯤ ꯁꯥꯎꯅꯤꯡꯉꯛꯑꯅꯤ ꯃꯉꯣꯟꯗ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯨꯠꯁꯦ ꯀꯥꯏꯈ꯭ꯔꯅꯦꯕ ꯄꯥꯅꯤꯡꯉꯔꯣꯏꯕ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯇꯥꯔꯒꯦꯠ ꯇꯧꯔꯝꯕꯗꯣ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯁꯤ ꯇꯦꯛꯅꯤꯛꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯣꯏꯁꯟ ꯅꯝꯕꯔ 3 ꯐꯥꯎ ꯐꯔꯦ 4ꯗꯣ ꯐꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯔꯦꯠ ꯃꯥꯔꯛ ꯇꯧꯕꯤ ꯑꯅ ꯔꯦꯠ ꯀꯣꯏꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯗꯤꯐꯤꯀꯜꯠ ꯑꯅ ꯀꯣꯏꯁꯟꯕꯤꯔꯝꯃꯣꯕ ꯑꯗꯨꯒ ꯀꯣꯏꯁꯟ ꯅꯝꯕꯔ 4 5 ꯄꯥꯕꯤꯔꯣ 6 ꯄꯥꯕꯤꯔꯣ 7ꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ 7ꯗꯨꯁꯨ ꯔꯦꯠ ꯃꯥꯔꯛ ꯀꯣꯏꯁꯟꯕꯤꯔꯝꯃꯣ ꯑꯗꯩ 8 9 10 ꯄꯥꯕꯤꯔꯣꯕ ꯑꯗꯨ ꯉꯁꯥꯏꯒꯤ 4ꯒ 7ꯒꯗꯣ ꯑꯩꯅ ꯐ꯭ꯔꯤ ꯇꯥꯏꯝ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯛꯁ ꯇꯥꯏꯝꯗꯀꯣ ꯂꯥꯏꯔꯤꯛ ꯉꯁꯤ ꯈꯛꯇꯪ ꯄꯥꯅꯤꯡꯗꯦ ꯅꯠꯇ꯭ꯔꯒ ꯈꯛꯇꯪ ꯀꯩꯅꯣ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯃꯣꯕꯥꯏꯜ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯂꯣꯏꯅ ꯄꯥꯅꯔꯦꯀꯣ ꯁ꯭ꯇꯗꯤꯒꯤ ꯑꯣꯏꯔꯁꯨ ꯄꯥꯔꯁꯅꯦꯜ ꯅꯠꯇ꯭ꯔꯒꯁꯨ ꯃꯃꯥꯒꯤ ꯄꯄꯥꯒꯤ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯕꯁꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤꯅ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯁꯦ ꯔꯦꯀꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯎꯗꯂꯤ ꯑꯩꯈꯣꯏꯅ ꯃꯥꯏꯛꯇꯣ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯗ ꯀꯣ ꯆꯤꯟꯕꯥꯟ ꯃꯌꯥꯗ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯄꯤꯕ ꯔꯦꯀꯣꯔꯠ ꯇꯧꯁꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯗꯨꯒ ꯂꯣꯏꯅꯅ ꯑꯟꯁꯔꯁꯦ ꯔꯦꯀꯣꯔꯠ ꯇꯧꯕꯤꯕ ꯔꯦꯀꯣꯔꯠ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗ ꯑꯩꯒꯤ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯇꯥꯕ ꯇꯥꯏꯃꯤꯡ ꯅꯠꯇ꯭ꯔꯒ ꯋꯥꯛ ꯆꯠꯄ ꯇꯥꯏꯃꯤꯡ ꯑꯗꯒꯤꯗꯤ ꯀꯩꯅꯣꯝꯃ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯣꯏꯁꯟꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯒꯤꯗꯤ ꯒꯥꯔꯤꯒꯨꯝꯕꯗ ꯂꯣꯡ ꯗ꯭ꯔꯥꯏꯚꯇ ꯆꯠꯄ ꯇꯥꯏꯃꯤꯡ ꯑꯗꯨꯃꯥꯏꯅ ꯈꯛꯇꯪ ꯀꯩꯅꯣ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯕꯤꯕ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯉꯥꯡꯒꯤ ꯁꯤ ꯕꯦꯁ ꯑꯣꯞꯁꯟꯅꯦ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯦꯛꯅꯤꯛꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯉꯥꯡ ꯅꯥꯕ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯑꯉꯥꯡ ꯅꯥꯕꯁꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯏꯁꯥ ꯅꯥꯔꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯦꯛꯅꯤꯛꯁꯦ ꯕꯦꯁꯅꯤꯀꯣ ꯑꯗꯨꯅ ꯉꯝꯖꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯁꯦ ꯇꯧꯕꯤꯔꯒ ꯊꯝꯍꯧꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯣꯊꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯅꯥꯀꯟꯗꯨꯗ ꯑꯗꯨꯝ ꯊꯝꯃꯒꯗꯤ ꯑꯗꯨꯝ ꯇꯥꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯄꯤꯇꯦꯠ ꯀꯩꯅꯣ ꯇꯧꯔꯒꯗꯤ 3 4ꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯕ꯭ꯔꯦꯟꯁꯤꯗ ꯔꯤꯀꯣꯜ ꯂꯥꯛꯑꯦꯕ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯒꯤ ꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤꯡꯁꯦ ꯑꯩ ꯁꯝꯂꯞꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯉꯥꯡꯁꯤꯡꯗ ꯇꯧꯕꯤꯅꯕꯅ ꯑꯩ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯃꯦꯗꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯍꯦꯟꯒꯠꯅꯕ ꯕ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯑꯦꯛꯁꯔꯁꯥꯏꯁ ꯃꯈꯜ ꯀꯔꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯖꯒꯦ ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯤ ꯂꯩ ꯃꯈꯜ ꯀꯣ ꯑꯉꯥꯡꯁꯤꯡꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯃꯥꯏꯅ ꯍꯦꯟꯒꯠꯍꯟꯒꯗꯒꯦ ꯉꯁꯥꯏꯒꯤ ꯂꯦꯐ ꯔꯥꯏꯠ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯤꯝ ꯋꯥꯔꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯕ ꯍꯥꯏꯕꯁꯤ ꯇꯤꯝꯗꯣ ꯂꯣꯏꯅ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜꯇꯣ ꯐꯖꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯗꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯐꯖꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯦꯐ ꯕ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯥꯏꯠ ꯕ꯭ꯔꯦꯟꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯑꯗꯨ ꯍꯦꯟꯒꯠꯅꯕ ꯑꯩꯅ ꯈꯤꯇꯪ ꯑꯦꯛꯁꯔꯁꯥꯏꯁ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔꯗꯪ ꯇꯧꯖꯔꯝꯒꯦ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯇꯗꯤ ꯕꯤꯐꯣꯔ ꯁ꯭ꯇꯗꯤ ꯑꯥꯐꯇꯔ ꯁ꯭ꯇꯗꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯕꯤꯌꯨꯀꯣ ꯑꯃꯨꯛ ꯍꯧꯔꯒꯦ ꯑꯍꯥꯟꯕꯗ ꯈꯨꯠꯁꯦ ꯌꯦꯠꯀꯤ ꯈꯨꯠꯁꯤꯅ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯎꯪꯊꯣꯛꯄꯤꯕꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯣꯏꯒꯤ ꯈꯨꯠꯁꯤꯅ ꯃꯅꯨꯡ ꯂꯣꯝꯗ ꯁꯨꯃꯥꯏꯅ ꯎꯪꯕꯤꯕ ꯁꯤꯁꯦ ꯑꯃꯨꯛꯇꯗ ꯇꯧꯃꯤꯟꯅꯕꯀꯣ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯁꯨꯃꯥꯏꯅ
ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯑꯣꯐ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯆꯪꯒꯅꯤꯀꯣ ꯃꯤꯅꯗꯤ ꯌꯥꯝ ꯂꯥꯏꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯁꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯆꯪꯗꯣꯏꯅꯤ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯁꯨ ꯑꯣꯏꯒꯤꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯎꯪꯕꯤꯕ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯄ ꯑꯣꯏꯁꯤꯅ ꯑꯃꯨꯛ ꯌꯦꯠꯁꯤꯅ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝꯗ ꯁꯨꯃꯥꯏꯅ ꯎꯪꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯗꯤ ꯂꯥꯏꯕ ꯃꯥꯟꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯗꯗꯤ ꯌꯥꯝ ꯃꯥꯟꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯒꯦꯝ ꯉꯥꯎꯗꯣꯏ ꯁꯔꯨꯛ ꯁꯤꯒꯤ ꯒꯦꯝꯁꯦ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯁꯤꯗꯤ ꯂꯥꯏꯐꯀꯤ ꯒꯦꯝꯅꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯒꯤ ꯒꯦꯝꯅꯤ ꯑꯗꯨꯒ ꯅꯦꯛꯁꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤꯡꯒꯔꯁꯦ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠ ꯁꯥ ꯀꯣ ꯐꯤꯡꯒꯔ ꯑꯍꯨꯝꯁꯦ ꯇꯧꯕꯤꯔꯣ ꯑꯍꯥꯟꯕ ꯑꯣꯏꯒꯤꯁꯦ ꯈꯨꯗꯣꯝꯕꯤ ꯁꯨꯃꯥꯏꯅ ꯊꯦꯛꯆꯟꯕꯤꯔꯣ ꯑꯣ ꯌꯦꯠꯀꯤꯅ ꯈꯨꯅꯤꯡꯊꯧ ꯊꯦꯛꯆꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯃꯤꯟꯅꯕꯀꯣ ꯁꯥꯏꯃꯜꯇꯦꯅꯁꯂꯤ ꯍꯥꯏꯇꯥꯔꯦ ꯑꯣꯏꯁꯨ ꯌꯦꯠꯁꯨ ꯁꯨꯃꯥꯏꯅ ꯈꯨꯅꯤꯡꯊꯧꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯨꯅ ꯇꯧꯕꯤꯕ ꯀꯣ ꯑꯩꯅ ꯇꯞꯅ ꯒ꯭ꯌꯥꯟꯗꯤ ꯇꯥꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯨꯅ ꯑꯃꯨꯛꯇꯪꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦꯀꯣ ꯈꯨꯠ ꯌꯦꯠꯀ ꯑꯣꯏꯒꯁꯦ ꯀ꯭ꯔꯣꯁ ꯆꯠꯅꯔꯒ ꯁꯤ ꯇꯧꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯕ꯭ꯔꯦꯟ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯃꯈꯜ ꯑꯃꯅꯤ ꯐꯨꯜ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯤꯅꯦꯃꯥꯒꯨꯝꯕꯗꯁꯨ ꯌꯥꯝ ꯇꯧꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯅꯥꯇꯣꯟꯁꯦ ꯄꯥꯏꯔꯒ ꯌꯦꯠꯅ ꯅꯥꯁꯦ ꯀ꯭ꯔꯣꯁꯁꯦ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒꯀꯣ ꯁꯤ ꯇꯧꯕ ꯁꯤꯁꯦ ꯁ꯭ꯄꯤꯠꯇ ꯁꯨꯝ ꯇꯧꯕꯤꯕ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯤꯕ ꯁꯤ ꯁ꯭ꯄꯤꯠꯇ ꯏꯔꯥꯏ ꯂꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯅꯤꯀꯣ ꯂꯦꯐ ꯔꯥꯏꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯁꯦ ꯂꯦꯐ ꯍꯦꯟꯗꯦड ꯑꯣꯏꯔꯒꯗꯤ ꯔꯥꯏꯠ ꯁꯥꯏꯠꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕ ꯑꯗꯨꯒ ꯔꯥꯏꯠ ꯍꯦꯟꯗꯦड ꯑꯣꯏꯔꯒꯅ ꯑꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯛꯀꯨꯝꯕ ꯊꯥꯡꯒꯠꯄ ꯏꯁꯤꯡ ꯑꯃ ꯊꯛꯀꯦ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯣꯏꯁꯦ ꯍꯩꯅꯗꯕ ꯀꯩꯅꯣꯁꯦ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕꯀꯣ ꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯍꯦꯜ ꯑꯦꯛꯁꯦꯜ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁꯇ ꯏꯟꯍꯦꯜ ꯑꯦꯛꯁꯦꯜ ꯀꯣ ꯌꯣꯒꯗꯁꯨ ꯑꯗꯨꯝ ꯇꯧꯅꯩꯗꯅꯀꯣ ꯑꯅꯂꯣꯝ ꯚꯤꯂꯣꯝ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠꯀꯤ ꯈꯨꯕꯤꯁꯤꯅ ꯅꯥꯇꯣꯟ ꯌꯦꯠꯀꯤꯁꯦ ꯃꯦꯟꯁꯤꯜꯂꯒ ꯑꯣꯏꯗ ꯆꯤꯡꯈꯠꯄꯤꯕꯀꯣ ꯁꯣꯔꯁꯦ ꯑꯗꯨꯒ ꯑꯣꯏꯁꯨ ꯃꯦꯟꯁꯤꯜꯂꯒ ꯌꯦꯠꯇ ꯀꯥꯝꯊꯣꯛꯄ ꯑꯣꯏꯗ ꯑꯃꯨꯛ ꯆꯤꯡꯈꯠꯄ ꯁꯣꯔꯤ ꯌꯦꯠꯇ ꯆꯤꯡꯈꯠꯂꯛꯄ ꯑꯣꯏꯗ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯑꯣꯏꯗ ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯄ ꯁꯤꯒꯤ ꯕ꯭ꯔꯤꯊꯤꯡ ꯑꯦꯛꯁꯔꯁꯥꯏꯁ ꯏꯟꯍꯦꯜ ꯑꯦꯛꯁꯦꯜꯁꯦ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯦꯐ ꯕ꯭ꯔꯦꯟꯒ ꯔꯥꯏꯠ ꯕ꯭ꯔꯦꯟꯒꯁꯦ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯨ ꯄꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯁꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯌꯥꯎꯗꯗꯤ ꯌꯥꯔꯣꯏꯕ ꯃꯦꯟ ꯑꯣꯏꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯄ꯭ꯔꯖꯦꯟꯗ ꯊꯝꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦ ꯄꯥꯁꯀ ꯐ꯭ꯌꯨꯆꯔꯒꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕꯀꯣ ꯍꯥꯟꯅ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯁ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯃꯇꯨꯡꯗꯅ ꯐ꯭ꯌꯨꯆꯔꯗꯅ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯋꯥꯔꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯂꯩꯇꯅꯕ ꯄ꯭ꯔꯖꯦꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯁꯤꯗꯤ ꯄ꯭ꯔꯖꯦꯟꯗꯅꯤꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯑꯩꯒꯤ ꯇꯦꯕꯜꯁꯤꯗ ꯁ꯭ꯇꯗꯤꯁꯤꯗ ꯐꯣꯀꯁ ꯇꯧꯕꯗꯨꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯌꯨ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯌꯨ ꯗꯤꯞ ꯕ꯭ꯔꯤꯊꯤꯡ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯌꯨ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯕꯁꯦ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯆꯠꯀꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯖꯒꯦ ꯌꯥꯅꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯃꯦꯅꯦꯖꯃꯦꯟ ꯀꯣ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕ ꯑꯃꯗ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯁ꯭ꯇꯗꯤꯁꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯑꯌꯥꯝꯕꯅ ꯑꯉꯥꯡꯁꯤꯡꯁꯦ ꯇꯤꯚꯤ ꯃꯣꯕꯥꯏꯜ ꯒꯦꯝꯗꯅ ꯑꯌꯥꯝꯕ ꯍꯦꯛꯇ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯅ ꯏꯝꯄꯣꯔꯇꯦꯟ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯅ ꯂꯩꯀꯣ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯒꯤ ꯏꯁꯝ ꯆꯝꯕ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯖꯕ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯋꯥꯛꯁꯤꯡꯁꯦꯀꯣ ꯑꯥꯔꯖꯦꯟ ꯏꯝꯄꯣꯔꯇꯦꯟ ꯃꯦꯇ꯭ꯔꯤꯛꯁꯇ ꯍꯥꯏꯁꯦ 4 ꯀ꯭ꯋꯥꯗ꯭ꯔꯦꯟ 4 ꯂꯩꯀꯣ 4 ꯀ꯭ꯋꯥꯗ꯭ꯔꯦꯟ ꯐꯥꯔꯁ ꯀ꯭ꯋꯥꯗ꯭ꯔꯦꯟꯗ ꯑꯔꯖꯦꯟ ꯑꯦꯟ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯕꯀꯣ ꯑꯔꯖꯦꯟꯁꯨ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯕ ꯁꯤꯅ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡ ꯍꯥꯏ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯍꯌꯦꯡ ꯂꯥꯁ ꯗꯦꯠꯅꯤ ꯍꯥꯏꯔꯒꯗꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯉꯁꯤ ꯂꯥꯁ ꯗꯦꯠꯅꯤꯒꯨꯝꯕ ꯍꯥꯏꯕꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯁꯦ ꯑꯔꯖꯦꯟꯁꯨ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯕꯀꯣ ꯑꯦꯛꯖꯥꯝ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯀꯥꯏꯁꯤꯗꯤ ꯑꯔꯖꯦꯟꯅꯤꯗꯅ ꯑꯗꯒꯤꯗꯤ ꯑꯦꯛꯖꯥꯝꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯪ ꯉꯥꯏꯁꯜꯂꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯁꯦ ꯀꯣ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏꯕ ꯑꯦꯛꯖꯥꯝꯁꯤꯒꯤ ꯑꯗꯨꯒ ꯑꯔꯖꯦꯟ ꯑꯣꯏꯕ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯁꯦ ꯐꯥꯏꯌꯔ ꯐꯥꯏꯇꯤꯡꯗ ꯊꯕꯛ ꯇꯧꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯄꯨꯡ ꯐꯥꯔꯣꯏꯀꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯦ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯟꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯦꯚꯦꯜꯗ ꯆꯠꯈ꯭ꯔꯅꯤꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀ꯭ꯋꯥꯗ꯭ꯔꯦꯟꯗꯅ ꯉꯁꯥꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯕꯠ ꯅꯣꯠ ꯑꯔꯖꯦꯟꯗꯤ ꯅꯠꯇꯕꯀꯣ ꯁꯤꯅ ꯄ꯭ꯔꯗꯛꯇꯤꯞ ꯇꯥꯏꯝ ꯍꯥꯏ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏꯕ ꯑꯔꯖꯦꯟꯗꯤ ꯅꯠꯇꯕ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯥꯏꯃꯤꯡ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯇꯥꯏꯝ ꯇꯦꯕꯜ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯤꯕꯀꯣ ꯑꯗꯩ ꯀ꯭ꯋꯥꯗ꯭ꯔꯦꯟ ꯅꯝꯕꯔ 3ꯗꯅ ꯑꯔꯖꯦꯟꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯅꯣꯠ ꯏꯝꯄꯣꯔꯇꯦꯟ ꯀꯣ ꯁꯤꯅ ꯑꯃꯨꯛ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯍꯥꯏ ꯑꯔꯖꯦꯟꯗꯤ ꯌꯥꯝ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯗꯤ ꯅꯠꯇꯕ ꯑꯔꯖꯦꯟ ꯍꯥꯏꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯄꯥꯎꯒꯤ ꯀꯩꯅꯣꯗ ꯄꯥꯎ ꯑꯅꯧꯕ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤ ꯄꯥꯎ ꯍꯥꯏꯔꯦꯀꯣ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯂꯥꯟꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯗꯤ ꯑꯗꯨ ꯑꯔꯖꯦꯟꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯏꯝꯄꯦꯛ ꯑꯣꯏꯔꯒꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯋꯥꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯔꯖꯦꯟꯗꯤ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯒꯤ ꯄꯣꯁ ꯌꯦꯡꯕꯀꯣ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯅꯠꯇꯦ ꯑꯔꯖꯦꯟꯅꯦꯕ ꯃꯥꯒꯤ ꯂꯥꯏꯛ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ
ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯥ ꯀꯩꯅꯣ ꯇꯧꯔꯦ ꯁ꯭ꯇꯦꯇꯁ ꯌꯦꯡꯕ ꯑꯗ ꯏꯃꯥꯟꯅꯕꯅ ꯑꯗꯨꯗ ꯑꯃ ꯆꯠꯂꯨꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯔꯖꯦꯟꯗꯤ ꯑꯣꯏꯖꯗꯣꯏꯅꯦꯕ ꯍꯣꯕꯤ ꯍꯣꯕꯤ ꯑꯗꯨ ꯏꯝꯄꯣꯔꯇꯦꯟꯗꯤ ꯅꯠꯇꯦꯕ ꯁꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯀꯧꯋꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯅ ꯁꯤꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯀꯣ ꯑꯗꯒꯤꯗꯤ ꯐꯣꯔ ꯀ꯭ꯋꯥꯗ꯭ꯔꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯨ ꯅꯠꯇꯕ ꯑꯔꯖꯦꯟꯁꯨ ꯅꯠꯇꯕꯀꯣ ꯅꯥꯏꯗꯔ ꯏꯝꯄꯣꯔꯇꯦꯟ ꯑꯣꯔ ꯅꯣꯔ ꯑꯔꯖꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯃꯨꯛ ꯇꯥꯏꯝ ꯋꯦꯁꯇꯔ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯅ ꯀꯅꯥꯅꯣꯝꯅ ꯍꯥꯏꯔꯁꯨ ꯑꯗꯨ ꯆꯧꯁꯦ ꯍꯥꯏꯔꯒ ꯑꯁ ꯌꯥꯏꯌꯦ ꯑꯩꯗꯤ ꯏꯁꯪꯗ ꯁꯪꯉꯦ ꯍꯥꯏꯕꯗꯣꯀꯣ ꯑꯃꯅꯁꯨ ꯑꯗꯨ ꯆꯠꯁꯦ ꯍꯣꯏ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯁꯦ ꯍꯥꯏꯔꯁꯨ ꯍꯣꯏ ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯔꯁꯨ ꯍꯣꯏ ꯍꯣꯏ ꯇꯧꯕꯁꯦꯀꯣ ꯁꯤꯅ ꯇꯥꯏꯝ ꯋꯦꯁꯇꯔ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯏꯝꯗꯣ ꯂꯣꯏꯅ ꯑꯗꯨꯝ ꯋꯦꯁ ꯇꯧꯍꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯇꯥꯏꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯒꯗꯤꯅꯦ ꯇꯥꯏꯝꯅ ꯑꯩꯈꯣꯏ ꯐꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯤꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯌꯥꯔꯤꯉꯩꯗꯤ ꯇꯥꯏꯝꯁꯤꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯀꯣ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯀ꯭ꯋꯥꯗ꯭ꯔꯦꯟ 2ꯗꯀꯣ ꯏꯝꯄꯣꯔꯇꯦꯟ ꯅꯣꯠ ꯑꯔꯖꯦꯟꯗ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯊꯕꯛꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁ꯭ꯇꯗꯤꯁꯦ ꯇꯥꯏꯝ ꯇꯦꯕꯜ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯄꯥꯕꯤꯕ ꯀꯣ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯦꯗꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯑꯉꯥꯡ ꯑꯗꯒꯤꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯩ ꯊꯝꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯊꯝꯕꯤꯌꯨ ꯐꯅꯤ ꯍꯥꯏꯖꯒꯦ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕ ꯇꯥꯏꯝ ꯄꯥꯁ ꯇꯧꯒꯅꯨ ꯇꯥꯏꯝꯗꯣ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯧꯔꯒꯗꯤ ꯇꯥꯏꯝꯅ ꯑꯩꯈꯣꯏ ꯐꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯃꯦꯅꯦꯖꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕꯤꯌꯨ ꯊꯕꯛꯁꯤꯡꯗꯣ ꯑꯍꯥꯟꯅ ꯀꯣꯟ ꯈꯥꯏꯗꯣꯛꯄꯤꯔꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯩ ꯁꯕꯖꯦꯛꯇꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯔꯦꯗ ꯌꯦꯂꯣ ꯒ꯭ꯔꯤꯟꯗꯣ ꯈꯥꯏꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯔꯦꯗ ꯌꯦꯂꯣꯁꯦ ꯍꯥꯟꯅ ꯍꯣꯠꯅꯕꯤꯔꯣ ꯒ꯭ꯔꯤꯟꯗꯨꯅ ꯑꯃꯨꯛ ꯔꯤꯚꯤꯖꯟꯒꯤ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯔꯤꯚꯤꯖꯟꯗꯁꯨ ꯍꯥꯏꯗꯤ ꯁꯦꯝ ꯗꯦꯗꯨꯒꯤ ꯕꯤꯐꯣꯔ ꯁ꯭ꯂꯤꯞꯇ ꯔꯤꯚꯤꯖꯟ ꯇꯧꯕꯤꯔꯣ ꯔꯤꯚꯤꯖꯟ ꯍꯥꯏꯕꯗꯤ ꯔꯤꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯔꯤꯄꯤꯇꯦꯠ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯣ ꯑꯗꯩ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡ ꯅꯦꯛꯁ ꯗꯦꯗ ꯕꯤꯐꯣꯔ ꯁ꯭ꯇꯗꯤꯗ ꯔꯤꯚꯤꯖꯟ ꯇꯧꯕꯤꯔꯣ ꯑꯗꯒꯤꯗꯤ ꯋꯤꯛꯂꯤ ꯑꯃꯨꯛ ꯇꯧꯕꯤꯕꯀꯣ ꯔꯤꯚꯤꯖꯟꯁꯦ ꯑꯗꯨꯅ ꯔꯤꯚꯤꯖꯟ ꯇꯣꯏꯅ ꯇꯧꯕꯤꯌꯨ ꯑꯗꯒꯤꯗꯤ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯩꯅ ꯔꯤꯚꯤꯖꯟ ꯇꯧꯔꯒꯁꯨ ꯈꯨꯠꯇꯨꯅ ꯑꯃꯨꯛ ꯁꯣꯜꯂꯒꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯀꯣ ꯁ꯭ꯄꯤꯠꯇꯣ ꯇꯞꯍꯧꯔꯒꯗꯤ ꯑꯗꯨꯅ ꯔꯥꯏꯇꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯄꯦꯄꯔ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯁꯟꯁꯦ ꯑꯟꯁꯔꯁꯦ ꯐꯥꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯊꯣꯛꯄ ꯔꯥꯏꯇꯤꯡ ꯁ꯭ꯄꯤꯠꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯩꯅ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯏꯁꯥꯅ ꯊꯨꯒꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯥꯏꯃꯔ ꯊꯝꯕꯤꯔꯒ ꯑꯩ ꯀꯩꯅꯣꯁꯦ ꯃꯤꯅꯤꯠ ꯑꯃꯗ ꯋꯥꯔꯗꯁ ꯍꯥꯏꯗꯤ 50 ꯋꯥꯔꯗꯁ ꯏꯔꯝꯕꯁꯦ ꯑꯩꯅ ꯃꯊꯪꯒꯤ ꯃꯤꯅꯤꯠ ꯑꯃꯗ 55 ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕ ꯑꯗꯩ 60 ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯔꯦꯀꯣꯔꯠꯁꯨ ꯊꯨꯒꯥꯏꯖꯕ ꯑꯩꯒꯤ ꯁ꯭ꯄꯤꯠꯇꯣ ꯁꯨꯝ ꯍꯦꯟꯒꯠꯍꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯥꯏꯇꯤꯡꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯦꯛꯖꯥꯝꯗ ꯐꯝꯃꯒ ꯇꯧꯗꯣꯏꯁꯦ ꯑꯗꯩ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯇꯦꯕꯜ ꯆꯤꯌꯔ ꯐꯝꯕꯤꯕ ꯀꯣ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯑꯗꯨꯒꯤ ꯁꯦꯝ ꯄꯣꯖꯤꯁꯟꯗꯨꯅꯦꯕ ꯑꯩꯅ ꯑꯦꯛꯖꯥꯝꯗꯁꯨ ꯇꯦꯕꯜ ꯆꯤꯌꯔ ꯐꯝꯃꯒ ꯄꯥꯔꯨꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅꯇꯧꯗꯣꯏ ꯄꯣꯠꯇꯨꯅꯦ ꯑꯦꯛꯖꯥꯝꯗ ꯇꯧꯔꯨꯒꯗꯕ ꯊꯕꯛꯇꯨꯅꯦꯕ ꯑꯩꯅ ꯁ꯭ꯇꯗꯤ ꯇꯦꯕꯜꯗ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯔꯤꯚꯤꯖꯟ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯕ ꯏꯕ ꯑꯗꯨꯒ ꯐꯝꯃ ꯄ꯭ꯔꯣꯄꯔ ꯁꯤꯠ ꯀꯩꯅꯣꯗ ꯄ꯭ꯔꯣꯄꯔ ꯄꯣꯁꯆꯔꯗ ꯑꯩꯈꯣꯏꯅ ꯐꯝꯕ ꯑꯗꯨ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯦꯔꯦꯟꯁꯁꯤꯡꯗ ꯑꯩꯅ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯇ꯭ꯔꯦꯁ ꯄꯤꯕꯤꯗꯕ ꯄꯦꯔꯦꯟꯁꯀꯤ ꯃꯊꯧꯗꯤ ꯄꯥꯈꯠꯆꯕꯅꯤꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣ ꯄꯦꯔꯦꯟꯁꯁꯤꯡꯅ ꯄꯥꯈꯠꯄꯗꯣ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯉꯥꯡ ꯃꯃꯥꯡꯗꯗꯤ ꯎꯠꯄꯤꯗꯕ ꯄꯣꯖꯤꯇꯤꯞ ꯁꯖꯦꯁꯟ ꯄꯤꯕꯤꯕꯀꯣ ꯉꯝꯒꯅꯤ ꯍꯣꯠꯅꯧ ꯇꯧꯁꯤ ꯐꯥꯗ꯭ꯔꯤꯕ ꯅꯪ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯅꯪ ꯑꯅ ꯑꯗꯨꯃꯥꯏꯅ ꯅꯦꯒꯦꯇꯤꯞꯇ ꯍꯥꯏꯕꯤꯗꯕꯀꯣ ꯉꯝꯅꯤ ꯐꯥꯅꯕ ꯍꯣꯠꯅꯔꯣ ꯇꯧꯔꯣꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯍꯦꯜꯠꯇꯁꯨ ꯌꯥꯝꯅ ꯀꯟꯁꯔꯟ ꯂꯩꯕꯤꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯍꯟꯕꯤꯗꯕ ꯉꯁꯥꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯋꯥꯇꯔ ꯂꯦꯚꯦꯜ ꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄꯦꯔꯦꯟꯁꯀꯤꯁꯨ ꯑꯆꯧꯕ ꯔꯣꯜꯅꯤ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯇꯥꯏꯃꯤꯡ ꯑꯗꯩ ꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒꯅ ꯐꯤꯖꯤꯀꯦꯜ ꯉꯥꯛꯇꯪ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯅꯤꯡꯕꯁꯦ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔꯅꯤ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯉꯥꯛꯇꯪ ꯑꯉꯥꯡꯁꯤꯡꯗꯣ ꯐ꯭ꯔꯦꯟꯁꯀ ꯉꯥꯛꯇꯪ ꯀꯩꯅꯣ ꯄꯨꯜꯂꯨꯒꯦ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯕꯀꯣ ꯑꯗꯩ ꯁꯣꯁꯦꯂꯥꯏꯁ ꯈꯛꯇꯪ ꯑꯣꯏꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯇꯣꯛ ꯁꯣꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯨꯡꯐꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯦꯗꯥꯝꯅ ꯌꯥꯝꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯌꯥꯝ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯦꯗꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ